ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯂꯤꯟꯗꯥ ꯁꯥꯄꯝ꯫ ꯇꯣꯝꯕꯤ ꯃꯆꯥ ꯑꯌꯨꯛ ꯑꯉꯟꯕ ꯑꯗꯨꯗ ꯃꯥꯡꯒꯣꯜ ꯃꯁꯤꯗ ꯐꯛ ꯑꯃ ꯊꯥꯗꯨꯅ ꯐꯝꯂꯒ ꯂꯪꯆꯥꯛ ꯆꯥꯛꯂꯤ꯫ ꯇꯔꯦꯡ ꯂꯩꯅ ꯂꯩꯅ ꯃꯆꯤꯟꯗꯁꯨ ꯃꯃꯧꯕꯨ ꯇꯥꯅꯕ ꯉꯥꯡꯂꯤ꯫ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯏꯔꯥꯏꯕꯛ ꯑꯁꯤ ꯊꯤꯈ꯭ꯔꯕ ꯏꯆꯥ ꯅꯨꯄꯥ ꯑꯐꯕ ꯑꯅꯤ ꯄꯣꯛꯆꯩ ꯍꯥꯏꯕꯗꯨ ꯃꯉꯥꯏ ꯀꯔꯤꯁꯨ ꯀꯥꯟꯅꯗꯦ꯫ ꯆꯥꯎ ꯁꯥꯡꯂꯛꯂꯒ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯉꯔꯥꯡꯇ ꯂꯥꯛꯄꯤ ꯃꯧ ꯉꯥꯃꯨ ꯃꯍꯥ ꯑꯁꯤꯒꯤ ꯑꯗꯨꯝ ꯑꯣꯏꯈ꯭ꯔꯦꯅꯦꯁꯦ꯫ ꯏꯃꯥ ꯏꯕꯦꯝꯃ ꯀꯤꯖꯩꯀꯣ ꯍꯧꯖꯤꯛ ꯃꯇꯝꯁꯦ꯫ ꯑꯩꯈꯣꯏꯅꯒ ꯌꯨꯝ ꯄꯥꯜꯂꯛꯄ ꯃꯇꯝꯗꯗꯤ ꯏꯅꯦꯝ ꯏꯀꯨꯕꯨ ꯑꯣꯟꯊꯣꯛꯅ ꯀꯤꯅ ꯆꯠꯆꯔꯛꯈ꯭ꯔꯕ ꯋꯥ ꯃꯆꯦꯠ ꯑꯃ ꯑꯣꯟꯈꯠꯇꯨꯅꯅꯦ ꯈꯨꯝꯕꯒ ꯉꯝꯖꯔꯛꯄ ꯅꯠꯇꯦ꯫ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯃꯧꯁꯤꯡꯁꯤꯗꯤ ꯀꯗꯥꯏ ꯃꯆꯤꯟ ꯈꯨꯝꯗꯣꯏꯒ ꯊꯕꯛ ꯂꯩꯊꯣꯛꯇꯣꯏꯒ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯊꯛꯁꯤ ꯈꯥꯁꯤꯒꯁꯤꯅ ꯌꯥꯎꯗ꯭ꯔꯤꯕ꯫ ꯃꯧꯅ ꯈꯨꯝꯗ꯭ꯔꯁꯨ ꯃꯥꯏ ꯃꯥꯏ ꯅꯨꯄꯥꯗꯨꯅ ꯃꯤꯆꯪꯒ ꯆꯪꯉꯦ꯫ ꯏꯁ ꯋꯥꯒ ꯉꯥꯡꯖꯅꯤꯡꯗꯦꯗ ꯑꯩꯍꯥꯛ ꯍꯥꯏꯗꯨꯅ ꯂꯦꯞꯄ ꯂꯩꯇ ꯃꯥꯒꯤ ꯄꯦꯟꯗꯕ ꯀꯌꯥ ꯉꯥꯡꯂꯤ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯈꯨꯠꯇ ꯀꯝꯕꯤ ꯄꯥꯏꯗꯨꯅ ꯄꯨꯊꯣꯔꯛꯂꯒ ꯁꯨꯃꯥꯡ ꯑꯀꯣꯏꯕ ꯑꯗꯨꯗ ꯃꯈꯣꯜ ꯑꯃ ꯊꯣꯛꯍꯟꯗ ꯈꯣꯡ ꯊꯥꯡꯗꯨꯅ ꯃꯩ ꯆꯝꯂꯕ ꯇꯤꯀꯤ ꯃꯊꯛꯇ ꯃꯦꯡꯀ꯭ꯔꯨꯞ ꯆꯥꯏꯁꯤꯟꯗꯨꯅ ꯀꯣꯔꯧꯍꯟꯕ ꯃꯥꯕꯨ ꯊꯧꯅꯤꯖꯩ꯫ ꯍꯥ ꯀꯣꯔꯧꯍꯟꯕ ꯏꯄꯥ ꯏꯕꯨꯡꯉꯣ ꯉꯁꯤ ꯀꯣꯔꯧ ꯅꯣꯡꯗꯤ ꯏꯄꯨꯔꯣꯏꯕꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯕ ꯈꯣꯡꯆꯠꯇ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯍꯟꯕꯤꯒꯅꯨ꯫ ꯏꯄꯨꯔꯣꯏꯕꯗ ꯇꯝꯂꯛꯄ ꯑꯋꯥꯕ ꯈꯨꯗꯤꯡ ꯑꯩꯅ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯏꯀꯣꯛꯊꯛꯇ ꯊꯣꯡꯖꯒꯦ꯫ ꯌꯥꯏꯐꯕ ꯀꯣꯔꯧ ꯅꯨꯃꯤꯠ ꯄꯤꯅꯕꯤꯌꯨ꯫ ꯇꯣꯜꯂꯕꯤꯅ ꯆꯥꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯁꯨꯝꯅ ꯃꯄꯨꯛꯅꯤꯡꯗ ꯈꯟꯗꯨꯅ ꯅꯤꯖꯔꯕ ꯃꯇꯨꯡ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯥꯡꯒꯣꯜ ꯇꯝꯅ ꯆꯪꯂꯛꯏ꯫ ꯇꯣꯝꯕꯤ ꯃꯆꯥ ꯃꯃꯧꯒꯤ ꯈꯣꯡꯊꯥꯡ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯄꯤꯁꯨꯝꯒꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯑꯃꯨꯛꯁꯨ ꯍꯥꯏ꯫ ꯍꯥꯏ ꯅꯈꯣꯡꯗꯣ ꯊꯥꯡꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯐꯅꯦꯛꯇꯣ ꯐꯗ꯭ꯔꯠ ꯐꯗ꯭ꯔꯠ ꯃꯈꯣꯜ ꯊꯣꯛꯍꯟꯒꯅꯨ꯫ ꯏꯃꯨꯡ ꯑꯁꯦ ꯏꯃꯣꯏꯅꯨꯒ ꯑꯃꯠꯇ ꯆꯪꯂꯔꯣꯏꯌꯦ꯫ ꯑꯩꯅ ꯍꯦꯛ ꯍꯥꯏꯗ꯭ꯔꯤꯕ ꯃꯈꯩ ꯈꯪꯗꯦꯗ ꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ꯫ ꯅꯌꯨꯝꯗꯨꯅ ꯌꯨꯝꯕꯥꯟ ꯀꯥꯡꯂꯣꯟ ꯁꯨꯅ ꯇꯝꯕꯤꯔꯛꯇ꯭ꯔꯕ꯭ꯔꯣ ꯅꯪꯕꯨ? ꯍꯣꯏꯅꯦ ꯑꯗꯨꯕꯨꯗꯤ ꯆꯍꯤ ꯁꯨꯏ ꯈꯪꯗꯦ ꯁꯨꯗꯦ ꯈꯪꯗꯦ ꯅꯌꯨꯝꯗꯣ ꯅꯪ ꯍꯧꯔꯩꯗꯣꯡ ꯃꯇꯥꯒꯨꯝꯅꯅꯦ ꯊꯣꯛ ꯍꯦꯛ ꯄꯥꯜꯂꯛꯂꯕꯅꯤꯅ ꯀꯔꯥꯏꯗꯒꯤ ꯈꯪꯂꯗꯒꯦꯗꯣ꯫ ꯊꯥꯖꯃꯥꯟꯕꯤ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯃꯅꯦꯝꯄꯣꯛꯀꯤ ꯃꯤꯆꯩ ꯇꯥꯔꯤ꯫ ꯑꯃꯨꯛꯁꯨ ꯇꯞꯅ ꯈꯨꯝꯖꯔꯤ꯫ ꯏꯃꯥ ꯐꯅꯤ ꯑꯩ ꯃꯇꯨꯡ ꯇꯧꯖꯔꯔꯣꯏ ꯁꯦꯝꯗꯣꯛꯅꯕ ꯍꯣꯠꯅꯖꯒꯦ꯫ ꯍꯣꯏ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯦꯝꯃ ꯅꯪꯒꯤꯗꯤ ꯑꯗꯨ ꯉꯥꯛꯇꯅꯤ꯫ ꯃꯆꯤꯟ ꯃꯔꯩ ꯅꯨꯡꯁꯤꯕ ꯁꯥꯕꯗꯤ ꯍꯩꯔꯦ꯫ ꯅꯊꯃꯣꯏꯗꯅ ꯅꯪꯅꯅꯦ ꯑꯩꯕꯨ ꯁꯤꯡꯅꯔꯤꯕꯗꯣ ꯑꯩꯁꯨ ꯎꯕꯖꯥꯅꯤ꯫ ꯆꯠꯂꯣ ꯆꯠꯂꯣ ꯅꯁꯛꯀꯗꯣ ꯀꯨꯏꯅ ꯎꯅꯤꯡꯗꯦ ꯑꯩ꯫ ꯆꯪꯈ꯭ꯔꯣ ꯏꯃꯨꯡꯗ ꯄꯔꯞ ꯊꯨꯅ꯫ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯇꯥꯔꯕ ꯃꯤꯆꯩ ꯈꯣꯟꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯃꯈꯥ ꯇꯥꯅ ꯈꯨꯝꯂꯨꯗꯦ꯫ ꯇꯨꯃꯤꯟ ꯃꯃꯥꯏ ꯂꯩꯁꯤꯟꯗꯨꯅ ꯏꯃꯨꯡꯗ ꯆꯪꯈꯤ꯫ ꯇꯣꯝꯕꯤ ꯃꯆꯥ ꯃꯃꯧ ꯆꯪꯈꯤꯕ ꯍꯥꯏꯐꯦꯠ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯒ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯏ꯫ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯩꯅꯦ ꯃꯥꯏꯁꯦ ꯆꯥꯅꯔꯣꯏꯗꯧꯔꯤ꯫ ꯃꯁꯤꯒꯤ ꯃꯧꯅꯥꯎ ꯑꯁꯦ ꯃꯈꯧꯔꯤ ꯎꯇꯣꯡ ꯑꯁꯦ ꯄꯦꯠ ꯍꯦꯛ ꯃꯦꯠꯈꯥꯏꯗꯨꯅꯅꯦ ꯍꯥꯠꯇꯣꯛꯄ ꯌꯥꯔꯕꯗꯤ ꯅꯨꯡꯉꯥꯏꯒꯗꯧꯅꯤꯀꯣ ꯑꯩ꯫ ꯁꯩꯇ ꯑꯩꯅꯦ ꯃꯗꯨꯗ ꯑꯩ ꯄꯦꯜꯂꯒꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯇꯔꯦꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯥꯛꯄ ꯍꯧꯏ꯫ ꯇꯣꯝꯆꯧꯁꯨ ꯃꯈꯨꯠꯇ ꯆꯩꯁꯨ ꯐꯩꯖꯣꯝ ꯄꯨꯝꯌꯥ ꯁꯦꯠꯇꯨꯅ ꯈꯧꯗꯦꯝꯗꯨꯅ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯃꯥ ꯑꯋꯥꯡ ꯂꯩꯀꯥꯏꯒꯤ ꯁꯣꯔꯥꯠꯇꯨ ꯉꯥꯏꯍꯥꯛꯇ ꯌꯧꯔꯨꯈꯤꯒꯦ꯫ ꯏꯕꯨꯡꯉꯣ ꯂꯩꯆꯤꯜꯅ ꯚꯥꯕꯣꯛ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯍꯥꯏꯕ ꯂꯥꯛꯂꯝꯕꯅꯤ꯫ ꯑꯩꯒꯤ ꯆꯥꯛꯁꯨ ꯍꯥꯞꯂꯨꯔꯅꯨ ꯅꯃꯧꯗ ꯈꯔ ꯍꯥꯏꯌꯨꯀꯣ꯫ ꯑꯩꯗꯤ ꯆꯥꯛꯒ ꯆꯥꯔꯒ ꯇꯞꯅ ꯍꯜꯂꯛꯂꯒꯦ꯫ ꯃꯈꯣꯏ ꯃꯄꯥ ꯋꯥꯗꯣ ꯅꯃꯧ ꯑꯁꯤꯗ ꯑꯗꯨꯃꯛ ꯍꯥꯏꯕꯤꯌꯨ꯫ ꯑꯩꯗꯤ ꯃꯥꯒ ꯃꯥꯏꯁꯦ ꯆꯥꯟꯅꯗꯦ꯫ ꯃꯣꯏ ꯃꯄꯥꯁꯨ ꯈꯪꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯑꯣꯟꯁꯤꯟꯅꯗꯨꯅ ꯋꯥ ꯉꯥꯡꯕ ꯇꯟꯖꯩ꯫ ꯏꯍꯦ ꯋꯥꯗꯨꯃ ꯍꯥꯏꯕꯗ ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯔꯕꯒꯦꯅꯤ ꯃꯃꯥ? ꯃꯁꯤ ꯀꯩꯅꯣꯝ ꯇꯧꯏꯅꯦ ꯃꯁꯦ꯫ ꯅꯠꯇꯦ ꯅꯪꯅ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯇꯥꯊꯤꯔꯤꯕ ꯑꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯏꯃꯧꯁꯤ ꯋꯥꯁꯨ ꯅꯣꯡꯃꯇ ꯀꯟꯅ ꯉꯥꯡꯖꯗꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯐꯪꯉꯤ ꯁꯤꯠ ꯅꯥꯟꯕ ꯃꯈꯩ ꯑꯗꯨꯃꯛ ꯇꯧꯖꯩ꯫ ꯊꯕꯛ ꯇꯧꯊꯣꯔꯛꯄꯗꯁꯨ ꯏꯁꯨ ꯇꯥꯏ꯫ ꯃꯆꯤꯟ ꯃꯈꯥꯅꯒ ꯅꯨꯡꯁꯤꯔꯤꯕ ꯄꯥꯕ ꯏꯃꯥꯗꯒꯤ ꯍꯦꯟꯖꯕ ꯅꯠꯇꯦ꯫ ꯃꯁꯤꯗꯕꯨ ꯅꯪꯅ ꯑꯁꯨꯛ ꯏꯔꯥꯡ ꯁꯥꯒꯠꯂꯤꯕ ꯑꯁꯤꯕꯨ ꯑꯩ ꯀꯌꯥ ꯌꯥꯅꯤꯡꯗꯦꯀꯣ ꯃꯃꯥ꯫ ꯍꯣ ꯃꯣꯏ ꯃꯄꯥꯗꯤꯅꯦ ꯅꯨꯡꯁꯤꯅꯤꯌꯦ꯫ ꯍꯣ ꯅꯨꯡꯁꯤꯅꯤ ꯌꯥꯝ ꯅꯨꯡꯁꯤꯅꯤꯌꯦꯕ꯫ ꯃꯈꯣꯜ ꯑꯁꯦ ꯃꯦꯡꯊꯁꯟꯅꯔꯒ ꯄꯦꯠꯄꯥ ꯉꯥꯡꯕꯗꯨꯗ ꯌꯥꯝ ꯅꯨꯡꯁꯤꯔꯝꯅꯤꯌꯦ꯫ ꯇꯣꯝꯕꯤ ꯅꯪꯁꯦ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏ ꯑꯁꯤꯗ ꯇꯥꯅꯤꯡꯈꯤꯗꯦꯗꯀꯣ ꯁꯩꯗ ꯅꯣꯔꯣꯛ ꯇꯥꯔꯒꯦ ꯍꯩ꯫ ꯇꯥꯅꯤ ꯃꯣꯏ ꯃꯄꯥꯅ ꯅꯣꯔꯣꯛ ꯇꯥꯗꯅ ꯀꯅꯥꯅ ꯇꯥꯅꯤ ꯍꯥꯏꯒꯦ? ꯅꯨꯄꯤ ꯑꯩꯒꯤ ꯏꯋꯥꯁꯨ ꯅꯣꯡꯃꯇ ꯇꯥꯕꯤꯗꯕ ꯅꯃꯧ ꯑꯁꯦ ꯑꯗꯨꯝ ꯀꯟꯈꯠꯇꯅ ꯃꯔꯩꯕ꯫ ꯑꯁ ꯑꯩꯅꯦ ꯈꯜꯂꯨꯔꯒ ꯌꯥꯝ ꯄꯦꯟꯗꯦꯗ꯫ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤꯆꯪ ꯑꯃꯠꯇ ꯂꯩꯇꯦꯕ꯫ ꯏꯆꯥꯁꯨ ꯏꯋꯥꯁꯨ ꯑꯩꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯥꯛꯇꯅꯤ꯫ ꯃꯃꯥ ꯅꯪ ꯃꯇꯣꯏꯅꯔ? ꯅꯃꯧꯁꯤꯒꯤ ꯃꯔꯥꯜꯕꯨ ꯀꯔꯤꯅꯣ? ꯃꯥꯒꯤ ꯃꯔꯥꯜꯁꯤꯕꯨ ꯀꯩꯅꯣ? ꯅꯪ ꯑꯃꯨꯛꯇ ꯍꯥꯏꯌꯣꯕ꯫ ꯍꯣ ꯃꯥꯒꯤ ꯃꯔꯥꯜ ꯍꯥꯏꯕꯕꯨ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯍꯥꯏꯕ ꯏꯟꯗꯕꯤ ꯑꯣꯏꯕꯗꯣ ꯑꯗꯨꯅꯤ꯫ ꯑꯣ ꯃꯗꯨ ꯈꯛꯀꯤꯔꯥ ꯅꯪꯅ ꯅꯃꯧ ꯑꯇꯣꯝꯕꯤꯕꯨ ꯑꯗꯨꯛ ꯇꯥꯊꯤꯅ ꯇꯧꯔꯤꯕꯁꯦ? ꯍꯣꯏ ꯃꯥꯅꯤ꯫ ꯑꯩꯅ ꯏꯆꯥ ꯅꯨꯄꯥ ꯑꯇꯣꯝꯕ ꯄꯤꯕꯥꯇꯣꯟꯗ ꯑꯗꯨꯛ ꯅꯤꯡꯊꯤꯅ ꯍꯥꯏꯕꯗꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯪ ꯇꯥꯆꯧꯗꯣ ꯍꯣꯡꯗ꯭ꯔꯤꯕ ꯃꯈꯩ
ꯅꯪ ꯅꯨꯄꯤ ꯄꯨꯁꯤꯜꯂꯛꯄ ꯌꯥꯗꯦꯀꯣ ꯍꯥꯏꯕꯕꯨ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯅ ꯇꯧꯁꯤꯟꯅꯔꯒ ꯏꯆꯥ ꯑꯁꯤ ꯐꯥꯕꯤꯗꯅ ꯃꯌꯥꯝꯕ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯃꯥꯅ ꯉꯝꯗꯅ ꯊꯣꯛ ꯍꯦꯛꯇ ꯆꯦꯟꯁꯤꯜꯂꯛꯄ ꯅꯠꯇ꯭ꯔꯣ? ꯃꯗꯨꯇꯁꯨ ꯅꯠꯇꯦ, ꯂꯨꯍꯣꯡꯂꯛꯂꯤꯅꯤ ꯀꯥꯏꯅ ꯑꯋꯟꯄꯣꯠꯁꯨ ꯁꯨꯅ ꯄꯨꯔꯛꯄ ꯅꯠꯇꯦ, ꯃꯕꯨꯡ ꯑꯃꯣꯠꯄ ꯑꯃ ꯂꯩꯕꯗꯨꯅ ꯀꯔꯤꯅꯣ ꯃꯤꯔꯥꯡ ꯊꯥꯡꯕ ꯐꯃꯨꯡ 2 ꯄꯤꯔꯛꯂꯒ ꯇꯣꯛꯈ꯭ꯔꯦꯗꯅ꯫ ꯑꯩꯅꯦ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯖꯕꯅ ꯏꯃꯥꯏꯒꯁꯦ ꯃꯇꯝꯗꯨꯗꯅꯦ ꯊꯥꯡꯒꯠꯇꯨꯅ ꯆꯠꯄ ꯉꯝꯈꯤꯗꯕꯅꯤ ꯑꯩ꯫ ꯃꯃꯥ ꯅꯪꯁꯦ ꯑꯉꯛꯄ ꯃꯃꯥꯅꯤꯗꯀꯣ꯫ ꯋꯥꯍꯩ ꯀꯌꯥ ꯑꯗꯨ ꯍꯥꯏꯔꯤꯕ ꯅꯪꯕꯨ ꯂꯨꯍꯣꯡꯂꯛꯄ ꯃꯇꯝꯗ ꯑꯋꯣꯡ ꯑꯋꯣꯟ ꯀꯌꯥꯝ ꯇꯝꯂꯛꯄꯒꯦꯅꯦ ꯅꯪꯕꯨ? ꯃꯗꯨꯇꯁꯨ ꯅꯠꯇꯦ, ꯅꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯕꯨꯡ ꯑꯅꯤꯃꯛ ꯀꯥꯟꯊꯣꯛꯂꯝꯂꯒ ꯅꯌꯥ ꯅꯨꯄꯥꯗ ꯆꯦꯟꯈꯤꯕꯗꯗꯤ ꯅꯪ ꯀꯔꯤꯁꯨ ꯍꯥꯏꯗꯦ, ꯍꯤ ꯅꯣꯛꯂꯒ ꯑꯗꯨꯝ ꯂꯨꯍꯣꯡꯈꯤꯕꯗꯥꯏ ꯍꯣ ꯑꯩꯈꯣꯏ ꯃꯇꯝꯗꯗꯤ ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝꯅ ꯄꯤꯕ ꯆꯠꯅꯗꯦ, ꯑꯗꯨꯒ ꯏꯕꯦꯝꯃ ꯂꯩꯔꯥꯡꯇꯣꯝꯕꯤꯕꯨ ꯍꯔꯥꯎ ꯂꯨꯍꯣꯡꯕꯤꯈꯤꯕꯗꯨꯗꯤ ꯁꯨꯝ ꯏꯆꯥ ꯅꯤꯡꯉꯣꯜ ꯃꯇꯣꯝꯇꯅꯤ ꯍꯥꯏꯅ ꯇꯧꯕꯅꯤ ꯀꯩꯅꯣ꯫ ꯌꯥꯔꯦ ꯃꯃꯥ, ꯅꯪꯒꯤ ꯋꯥꯗꯣ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯆꯥꯗꯤ ꯁꯅꯥꯅꯤ, ꯃꯤꯆꯥꯗꯤ ꯑꯃꯥꯡꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯊꯥꯗꯣꯛ꯫ ꯑꯩ ꯋꯥ ꯌꯥꯝꯅ ꯉꯥꯡꯅꯤꯡꯗꯦꯀꯣ, ꯅꯪ ꯋꯥꯈꯜ ꯈꯖꯤꯛ ꯇꯥꯍꯟꯅꯤꯡꯉꯤ꯫ ꯑꯩ ꯊꯣꯛꯂꯨꯈꯤꯒꯦ, ꯅꯪꯒ ꯋꯥꯔꯦꯝ ꯉꯥꯡꯅꯗꯅ ꯂꯩꯔꯤꯉꯩ ꯁꯣꯔꯥꯠ ꯂꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯆꯠꯄꯤꯈ꯭ꯔꯣ, ꯑꯩꯗꯤꯅꯦ ꯐꯠꯇꯕꯤ ꯑꯗꯨꯝ ꯇꯥꯖꯍꯧꯔꯒꯦ, ꯑꯩꯗꯅꯦ ꯀꯣꯛ ꯁꯤꯖꯈ꯭ꯔꯒꯦ, ꯑꯗꯨꯒ ꯅꯃꯧ ꯊꯕꯦꯠꯅꯕꯤ ꯑꯁꯤꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯍꯧꯔꯣ ꯍꯥꯏꯔꯒ ꯇꯣꯝꯕꯤ ꯃꯆꯥ ꯊꯣꯛ ꯐꯝꯊꯗꯨꯅ ꯃꯥꯒꯤ ꯂꯪꯆꯥꯛ ꯑꯗꯨ ꯆꯥꯏ꯫ ꯊꯥꯖꯃꯥꯟꯕꯤꯁꯨ ꯃꯥꯒꯤ ꯃꯊꯧ ꯂꯣꯏꯁꯤꯜꯂꯝꯂꯒ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏ, ꯇꯥꯇꯣꯟ ꯊꯕꯛ ꯆꯠꯄꯤꯒꯗꯧꯕ ꯅꯠꯇ꯭ꯔꯣ? ꯍꯧꯒꯠꯄꯤꯔꯣ, ꯑꯩ ꯆꯥꯛ ꯏꯁꯤꯡ ꯂꯣꯏꯁꯤꯟꯅꯕ ꯊꯧꯔꯥꯡꯖꯔꯛꯂꯒꯦ꯫ ꯏꯔꯨ ꯃꯥꯏꯊꯅꯕ ꯏꯁꯤꯡꯁꯨ ꯊꯝꯖꯔꯝꯂꯕꯅꯤ, ꯑꯗꯣ ꯏꯟꯁꯥꯡꯁꯤꯕꯨ ꯀꯩ ꯊꯣꯡꯉꯨꯒꯦ? ꯕꯤꯕꯥꯇꯣꯟ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯗꯨꯅ ꯍꯥꯏ, ꯊꯥꯖ ꯑꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯪꯂꯤ ꯀꯩꯒꯤꯅꯣ? ꯅꯪꯅ ꯊꯣꯡꯅꯤꯡꯕ ꯑꯃ ꯀꯣꯛ ꯊꯣꯡꯕꯗ ꯑꯩꯕꯨ ꯍꯥꯎꯇꯦ ꯀꯥꯏꯅ ꯆꯥꯈꯤꯗꯕ ꯌꯥꯎꯕ꯭ꯔꯅꯦ? ꯑꯗꯣ ꯁꯨꯝ ꯍꯪꯖꯕꯅꯦ, ꯏꯃꯥꯗ ꯍꯪꯕꯗꯤ ꯑꯩ ꯀꯤꯖꯩꯌꯦ ꯇꯥꯇꯣꯟ꯫ ꯏꯃꯥꯁꯦ ꯌꯥꯝ ꯁꯥꯎꯒꯠꯂꯦ, ꯑꯩꯕꯨ ꯏꯃꯥꯅ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯅꯨꯡꯁꯤꯕꯤꯔꯛꯀꯅꯤ ꯈꯟꯗꯨꯅ ꯑꯩ ꯋꯥꯅ ꯉꯥꯏꯖꯔꯤꯕꯅꯤ꯫ ꯕꯤꯕꯥꯇꯣꯟ ꯊꯥꯖꯃꯥꯟꯕꯤꯒꯤ ꯋꯥꯍꯩꯗ ꯅꯨꯡꯉꯥꯏꯖꯗꯦ, ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯃꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯗꯨꯅ ꯍꯥꯏ, ꯊꯥꯖ ꯅꯪ ꯀꯩꯝꯇ ꯈꯟꯒꯅꯨꯁꯦ, ꯂꯥꯟꯗꯕ ꯃꯤꯅ ꯄꯣꯂꯣꯏꯗ ꯃꯥꯏ ꯄꯥꯛꯄꯅꯤ ꯀꯥꯎꯒꯅꯨ꯫ ꯏꯃꯥꯅ ꯉꯥꯡꯕꯗ ꯅꯪ ꯋꯥꯔꯧꯒꯅꯨ, ꯅꯪꯒꯤꯗꯃꯛ ꯑꯩ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯃꯥꯁꯦ ꯅꯪ ꯑꯩ ꯆꯪꯗꯨꯅ ꯅꯤꯡꯊꯤꯅ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯂꯣꯏꯔꯦ꯫ ꯑꯍꯣꯏ, ꯑꯩ ꯀꯩꯁꯨ ꯈꯟꯗꯤꯌꯦ ꯇꯥꯇꯣꯟ꯫ ꯑꯗꯣ ꯁꯦ ꯏꯃꯥꯗ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯨꯒꯦ ꯍꯥꯏꯅ ꯑꯃꯨꯛꯇ ꯍꯪꯕꯤꯔꯣ ꯂꯥꯛꯑꯣꯕ, ꯏꯃꯥꯅ ꯍꯥꯏꯕꯗꯣ ꯑꯩ ꯊꯣꯡꯗꯣꯏꯅꯤ꯫ ꯊꯥꯖꯃꯥꯟꯕꯤ ꯅꯪ ꯑꯗꯨꯝ ꯍꯪꯉꯨ ꯀꯩꯗꯧꯔꯒꯦ? ꯇꯥꯇꯣꯟ ꯑꯩꯅ ꯋꯥ ꯑꯃ ꯉꯥꯡꯂꯨꯔꯕꯗꯤ ꯏꯃꯥꯁꯦ ꯆꯥꯛ ꯆꯥꯔꯣꯏ ꯑꯃꯨꯛ ꯍꯥꯏꯔꯛꯂꯕꯗꯤ ꯇꯜꯂꯦꯕ, ꯂꯤꯟꯁꯨ ꯁꯤꯗꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯕ, ꯇꯥꯇꯣꯟꯅ ꯑꯃꯨꯛꯇ ꯍꯪꯕꯤꯌꯣꯕꯁꯦ꯫ ꯌꯥꯝ ꯍꯩꯀꯣ ꯄ꯭ꯔꯃꯥꯟ ꯄꯟꯊꯩꯒꯗꯤ꯫ ꯍꯣꯏꯁꯦ ꯑꯩ ꯍꯪꯕꯤꯔꯒꯦ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯕꯤꯕꯥꯇꯣꯟ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯇꯨꯅ ꯍꯥꯏ, ꯏꯃꯥ, ꯑꯍꯣꯏ ꯏꯃꯥ꯫ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯁꯤꯅ? ꯏꯃꯥ ꯀꯩꯅꯣ ꯈꯨꯝꯗ꯭ꯔꯤꯗꯨꯕꯣ? ꯇꯣꯝꯕꯤ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯗꯨꯅ, ꯍꯣ ꯈꯨꯝꯅꯤꯡꯗꯤꯌꯦ, ꯅꯪꯅ ꯀꯧꯕ ꯑꯃ ꯑꯩ ꯁꯨꯛꯈꯨꯝ ꯈꯨꯝꯅꯤꯡꯗꯦ, ꯀꯧꯕꯤꯔꯛꯀꯅꯨ꯫ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯑꯉꯥꯡ ꯃꯆꯥꯗꯨ ꯃꯉꯥꯏ꯫ ꯍꯣ ꯏꯃꯥꯕꯨ ꯀꯔꯤ ꯏꯟꯁꯥꯡ ꯆꯥꯅꯤꯡꯕꯒꯤ ꯍꯪꯒꯦ ꯀꯧꯖꯕꯅꯦ, ꯍꯣ ꯄꯂꯦꯝ ꯑꯄꯣꯛꯄꯤ꯫ ꯃꯅꯤꯡꯒꯤ ꯀꯣꯟ ꯐꯦꯡꯐꯝꯗꯅꯦ ꯆꯦꯡꯒꯨꯝ ꯈꯨꯠꯀꯦꯟꯕꯤ ꯁꯧ ꯁꯥꯈꯩ ꯍꯧꯕꯗꯣ ꯑꯗꯨ ꯍꯦꯛꯂꯒꯅꯦ ꯍꯨꯗꯣ ꯁꯅꯥꯕꯨꯟ ꯑꯃ ꯍꯥꯞꯆꯤꯜꯂꯒ ꯎꯀꯥꯕꯤꯗꯨꯒ ꯊꯣꯡ, ꯃꯗꯨ ꯆꯥꯔꯒꯅꯦ ꯑꯩꯗ ꯁꯤꯖꯈ꯭ꯔꯒꯦ꯫ ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ, ꯑꯩꯅꯦ ꯍꯤꯡꯅꯤꯡꯗ꯭ꯔꯦꯀꯣ꯫ ꯄꯦꯜꯂꯕꯅꯤ ꯑꯁꯦꯡꯕ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ꯫ ꯊꯥꯖꯃꯥꯟꯕꯤ, ꯁꯣꯏꯕꯨꯝꯒ ꯎꯀꯥꯕꯤ ꯑꯇꯥꯎꯕꯗꯨꯒ ꯊꯣꯡꯖꯤꯜꯂꯨ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯎꯀꯥꯕꯤ ꯆꯥꯅꯤꯡꯉꯦꯌꯦ꯫ ꯊꯣꯡꯖꯤꯟ ꯃꯔꯨꯝꯗ ꯂꯦꯞꯇꯨꯅ ꯇꯨꯃꯤꯟ ꯇꯥꯔꯤꯕꯤ ꯊꯥꯖꯃꯥꯟꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗ ꯃꯉꯛ ꯅꯣꯝꯂꯝꯂꯒ ꯆꯥꯛꯈꯨꯝ ꯇꯝꯅ ꯆꯪꯈꯤ꯫ ꯇꯟꯖꯥꯁꯤꯗ ꯌꯥꯏꯐꯕꯁꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ, ꯏꯅꯥꯎ ꯏꯕꯨꯡꯉꯣ, ꯏꯃꯥꯁꯦ ꯉꯁꯥꯏ ꯅꯣꯡꯐꯨꯡ ꯉꯥꯟꯕꯗꯒꯤ ꯏꯁꯧꯅ ꯌꯥꯗ꯭ꯔꯕꯅꯤ, ꯃꯥꯒꯤ ꯃꯅꯥꯛꯇꯒ ꯆꯪꯂꯨꯅꯨ, ꯃꯩꯁꯥ ꯂꯥꯡꯖꯅꯤ꯫ ꯆꯣ ꯅꯊꯧꯗꯨꯝ ꯇꯧꯖꯔꯨꯆꯣ꯫ ꯇꯥꯆꯧ ꯈꯪꯗ꯭ꯔꯦꯗ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯏꯁꯧꯒꯤ ꯂꯥꯏ ꯑꯣꯛꯅꯔꯕ꯭ꯔꯥ ꯀꯔꯤꯅꯣ, ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤꯅꯤ ꯃꯥꯅ ꯂꯥꯡꯂꯤꯕ ꯏꯁꯧꯁꯦ, ꯋꯥꯕꯨ ꯋꯥꯗꯕ꯭ꯔꯥ ꯈꯪꯗꯦ꯫ ꯍꯣ ꯑꯗꯨꯅꯦ, ꯏꯃꯥꯒꯤ ꯃꯃꯤꯡꯁꯦ ꯇꯣꯝꯕꯤ ꯃꯆꯥꯒ ꯅꯠꯇꯕ ꯏꯁꯧ ꯂꯩꯃ ꯀꯥꯏꯅ ꯀꯧꯔꯝꯂꯗꯤ ꯍꯦꯛ ꯆꯥꯟꯅꯗꯣꯏꯖꯥꯅꯤ꯫ ꯇꯣꯝꯕꯤ ꯃꯆꯥ ꯃꯆꯥꯅꯨꯄꯥ ꯑꯍꯜꯗ ꯌꯦꯡꯗꯨꯅ, ꯍꯩ ꯃꯃꯥꯅꯤꯡꯗꯕ ꯃꯆꯥ, ꯇꯔꯦꯡꯁꯤꯅ ꯊꯣꯡꯂꯛꯂꯕꯗꯤ ꯅꯪ ꯅꯀꯣꯛꯀꯗꯣ ꯂꯣꯏꯅ ꯀꯥꯏꯕ ꯇꯥꯔꯦ, ꯆꯠꯂꯨ, ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯅꯪ ꯃꯁꯨ꯫ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯕꯤꯔꯛꯂꯤꯁꯤꯅ ꯀꯩꯅꯣ ꯏꯃꯥ? ꯀꯔꯤꯒꯤ ꯑꯣꯟꯁꯤꯟꯗꯅꯤ, ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩꯅ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯍꯥꯏꯅꯔꯨꯕ ꯏꯃꯧꯗꯣ ꯅꯪꯅ ꯅꯍꯥꯟꯅ ꯂꯧꯔꯝꯂꯕꯗꯤ ꯃꯁꯤ ꯊꯣꯛꯂꯣꯏꯗꯕ, ꯅꯪꯅ ꯄꯥꯝꯃꯤꯒ ꯄꯥꯝꯗꯦꯒ ꯇꯧꯗꯅ ꯂꯩꯕ ꯅꯠꯇ꯭ꯔꯣ? ꯏꯃꯥ, ꯅꯨꯄꯤ ꯊꯤꯕ ꯀꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦꯅꯦ, ꯄꯨꯛꯆꯦꯜ ꯈꯣꯏꯖꯦꯜ ꯇꯤꯟꯅꯕ, ꯆꯥꯅꯕ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯆꯥ ꯑꯩꯗꯤꯅꯦ ꯄꯥꯈꯪ ꯄꯨꯟꯁꯤꯁꯦ ꯌꯥꯝ ꯄꯥꯝꯖꯩꯌꯦꯕ, ꯅꯨꯄꯤ ꯊꯤꯕꯗꯣ ꯌꯥꯝ ꯄꯥꯝꯃꯨꯏ꯫
ꯊꯤꯈꯤꯔꯣꯏꯁꯤꯔ ꯈꯟꯕ ꯑꯗꯨꯅꯗꯤ ꯅꯅꯥꯎ ꯅꯨꯄꯥꯒꯤ ꯃꯆꯥꯗ ꯅꯪꯒꯤ ꯅꯆꯥꯅ ꯇꯥꯆꯧ ꯀꯧꯕ ꯑꯗꯨꯃꯛ ꯇꯥꯕꯅꯤ ꯍꯟꯗꯛꯇꯤ ꯌꯥꯗꯕꯒ ꯌꯥꯔꯣꯏꯀꯣ ꯇꯥꯗ ꯃꯪꯒꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯥꯏꯔꯨꯔꯗꯕꯅꯤ ꯑꯩ ꯏꯃꯥ ꯏꯄꯦꯝ ꯍꯣ ꯐꯔꯦꯁꯦ ꯑꯩꯗꯅꯦ ꯅꯨꯄꯤꯗꯣ ꯊꯤꯗ ꯊꯤꯖꯔꯒꯦ ꯏꯃꯥꯅ ꯊꯣꯛꯄ ꯁꯤꯟꯕꯤꯔꯣꯀꯣ ꯑꯩꯗꯤ ꯅꯨꯄꯤ ꯈꯪꯅ ꯆꯥꯅꯕꯁꯨ ꯂꯩꯖꯗꯦ ꯍꯣ ꯑꯗꯨꯅꯤꯗꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯣꯕ ꯑꯗꯨꯝꯅ ꯍꯥꯏꯔꯕꯗꯤ ꯇꯥꯕ ꯅꯨꯡꯉꯥꯏꯗꯅꯗꯣ ꯊꯤꯅꯤ ꯏꯆꯥꯒꯤ ꯏꯃꯧ ꯏꯈꯨꯠ ꯆꯥꯕ ꯑꯃ ꯏꯃꯥꯅ ꯊꯤꯗꯣꯛꯁꯨ ꯉꯥꯏꯗꯅ ꯑꯗꯨ ꯇꯥꯆꯧ ꯅꯨꯄꯤꯗꯣ ꯃꯁꯛꯀꯗꯨ ꯆꯦꯛꯁꯤꯟꯅ ꯌꯦꯡꯖꯍꯧꯀꯣ ꯑꯩꯈꯣꯏ ꯏꯃꯥꯗꯤ ꯀꯩꯅꯣꯝꯅꯤ ꯃꯁꯛꯇꯣ ꯌꯣꯡ ꯍꯟꯅꯨꯕꯤ ꯃꯥꯜꯂꯁꯨ ꯁꯦꯜꯕꯨ ꯄꯥꯏꯔꯕ ꯁꯅꯥꯗꯣ ꯑꯋꯨꯟꯄꯣꯠꯀꯗꯣ ꯇꯦꯛꯊꯈꯩ ꯎꯜꯂꯛꯀꯅꯤ ꯍꯥꯏꯔꯕ ꯑꯗꯨꯝ ꯄꯨꯔꯛꯄꯤꯅꯤ ꯍꯥꯏꯔꯤ ꯍꯣꯏ ꯍꯣꯏ ꯇꯥꯆꯧꯅ ꯌꯦꯡꯉꯤꯗ ꯑꯗꯨꯕꯨꯗꯤ ꯄꯥꯔꯤ ꯀꯥꯏꯗꯩ ꯏꯃꯥꯗ ꯂꯣꯏ ꯁꯤꯟꯅ ꯊꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯦ ꯅꯣꯏ ꯑꯅꯤꯒꯤꯁꯦ ꯑꯩꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ꯭ꯔꯣ ꯆꯠꯂꯨ ꯁ꯭ꯋꯥꯏꯗ ꯂꯥꯡꯒꯅꯨ ꯆꯠꯈ꯭ꯔꯣ ꯍꯥꯏ ꯑꯇꯣꯝꯕ ꯅꯪꯁꯨ ꯅꯊꯧ ꯆꯠꯇꯣꯏ ꯅꯠꯇ꯭ꯔꯥ ꯆꯠꯂꯣ ꯆꯠꯈ꯭ꯔꯣ ꯑꯆꯧꯕ ꯅꯪꯁꯨ ꯆꯠꯈ꯭ꯔꯣ ꯏꯃꯥ ꯋꯥꯈꯜꯁꯦ ꯅꯦꯇꯥꯅ ꯑꯃꯨꯛꯇ ꯈꯟꯒꯦ ꯅꯁꯛꯁꯤꯡꯗꯣ ꯌꯦꯡꯅꯤꯡꯗꯦ ꯍꯣꯏ ꯍꯣꯏ ꯆꯠꯆꯈ꯭ꯔꯒꯦ ꯄꯂꯦꯝ ꯑꯄꯣꯛꯄꯤ ꯍꯥꯏꯗꯨꯅ ꯃꯆꯤꯟ ꯃꯅꯥꯎ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯪꯈ꯭ꯔꯕꯗ ꯇꯣꯝꯕꯤ ꯃꯆꯥ ꯃꯇꯣꯝ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯑꯗꯨꯗꯤ ꯂꯧ ꯌꯥꯝ ꯆꯥꯕ ꯇꯥꯗ ꯃꯪꯒꯤ ꯌꯥꯏꯃꯒꯤ ꯃꯆꯥꯅꯨꯄꯤ ꯍꯩꯅꯨ ꯇꯔꯦꯡ ꯊꯥꯕꯜꯂꯩꯗꯣ ꯍꯦꯛꯇ ꯏꯆꯥꯒꯤ ꯑꯣꯏꯍꯜꯂꯒꯦ ꯃꯗꯨꯅ ꯐꯔꯦ ꯁꯦꯜ ꯌꯥꯝꯅ ꯄꯥꯏꯕꯅꯤ ꯃꯣꯏꯒꯤ ꯏꯃꯨꯡꯗꯣ ꯌꯥꯔꯦ ꯃꯗꯨ ꯍꯦꯛꯇ ꯇꯧꯔꯒꯦ ꯑꯁꯤ ꯈꯟꯗꯨꯅ ꯇꯣꯝꯕꯤ ꯃꯆꯥ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯔꯦꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯆꯥꯏ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯒꯤ ꯑꯌꯥꯕ ꯐꯪꯂꯕꯗ ꯂꯩꯀꯥꯏꯒꯤ ꯃꯆꯦꯝꯁꯤꯡꯒ ꯃꯃꯧ ꯍꯥꯏꯕ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯇꯣꯝꯕꯤ ꯃꯆꯥ ꯏꯆꯦ ꯁꯈꯤꯌꯥ ꯉꯁꯤ ꯍꯥꯏꯕ ꯆꯠꯀꯗꯧꯔꯤꯕ ꯏꯃꯧꯁꯤꯗꯤꯅꯦ ꯊꯥ ꯊꯥꯒꯤ ꯅꯨꯄꯤ ꯃꯆꯥ ꯅꯠꯇꯦꯀꯣ ꯀꯩꯅꯣ ꯃꯄꯥꯗꯣ ꯂꯧ ꯌꯥꯝ ꯆꯥꯕꯗ ꯈꯨꯜ ꯂꯩꯀꯥꯏꯅꯒ ꯃꯁꯛ ꯈꯪꯅꯔꯤꯕꯅꯤ ꯃꯤ ꯃꯪꯒꯤ ꯌꯥꯏꯃ ꯀꯥꯏꯅ ꯃꯤꯡꯒ ꯆꯠꯂꯤꯅꯤꯗꯣ ꯃꯥꯅꯤ ꯃꯥꯅꯤ ꯇꯣꯝꯕꯤ ꯑꯩꯈꯣꯏꯁꯨ ꯇꯥꯔꯦꯗ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯑꯣꯟꯊꯣꯛꯅ ꯐꯈ꯭ꯔꯦ ꯏꯕꯦꯝꯃ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯁꯨ ꯐꯅ ꯏꯪ ꯇꯞꯅ ꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯁꯦꯟꯖꯥꯎ ꯄꯥꯏꯕꯒꯤ ꯃꯆꯥꯅꯨꯄꯤꯕꯨ ꯅꯃꯧ ꯑꯍꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯥꯏꯕ ꯆꯠꯇꯧꯔꯦꯗꯣ ꯅꯪꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯅꯆꯦ ꯑꯩꯈꯣꯏꯗꯗꯤ ꯇꯝꯂꯝꯗ꯭ꯔꯦꯗ ꯏꯆꯦ ꯁꯈꯤ ꯈꯪꯗ꯭ꯔꯦꯗ ꯅꯣꯡꯗꯝꯕꯒꯤ ꯀꯨꯝꯍꯩ ꯍꯥꯏꯕꯗꯨꯅꯤ ꯑꯇꯣꯝꯕ ꯑꯁꯤꯕꯨꯗꯤ ꯈꯔ ꯂꯝ ꯍꯦꯟꯗꯅ ꯑꯩꯅ ꯍꯥꯏꯕ ꯏꯟꯈꯤꯗ꯭ꯔꯦ ꯃꯗꯨꯗ ꯏꯆꯥꯅꯨꯄꯥ ꯑꯍꯜ ꯌꯥꯏꯐꯕꯒꯤꯗꯤ ꯃꯃꯥ ꯑꯩꯅ ꯄꯥꯝꯖꯕꯗꯣ ꯇꯧꯔꯒꯦ ꯍꯥꯏꯗꯅ ꯏꯃꯧꯁꯦ ꯍꯥꯏꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤꯅ ꯑꯃꯨꯛ ꯍꯣꯏꯅꯦ ꯇꯣꯝꯕꯤ ꯅꯪꯒꯤ ꯅꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯂꯨꯍꯣꯡꯂꯛꯄꯗ ꯐꯃꯨꯡꯗꯒꯤ ꯍꯦꯟꯅ ꯄꯨꯔꯛꯇꯦ ꯍꯥꯏꯗꯥꯏ ꯀꯔꯤꯅꯣ ꯃꯗꯨꯕꯨ ꯍꯧꯅꯕ꯭ꯔꯣ ꯅꯠꯇꯦ ꯃꯥꯒꯤ ꯃꯕꯨꯡ ꯑꯃ ꯂꯩꯕꯗꯨꯕꯨ ꯃꯃꯥꯏꯗꯨ ꯈꯖꯤꯛꯇꯒ ꯏꯀꯥꯏꯕ ꯐꯥꯎꯗꯕ ꯖꯥꯠꯂꯣ ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤꯗꯕꯨ ꯏꯃꯥꯏ ꯌꯥꯝ ꯍꯩꯈ꯭ꯔꯦꯅꯦ ꯂꯥꯏꯔ ꯁꯅꯕ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯏꯆꯦ ꯉꯥꯟꯕꯤ ꯃꯃꯥꯏ ꯊꯥꯕꯗꯒ ꯅꯠꯇꯦ ꯃꯁꯤꯒꯤ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯦ ꯇꯧꯁꯤꯟꯅꯕ ꯃꯤ ꯁꯨꯝꯕ ꯀꯥꯁꯦ ꯑꯣꯟꯊꯣꯛꯅ ꯍꯩꯈ꯭ꯔꯕ ꯖꯥꯠꯅꯤꯀꯣ ꯏꯆꯥꯅꯨꯄꯥꯒꯁꯦ ꯃꯥꯒꯤ ꯈꯨꯠꯅꯥꯎꯕꯤꯁꯤꯗꯅꯦ ꯍꯨꯔꯨ ꯍꯨꯔꯨ ꯎꯪꯈ꯭ꯔꯕ꯭ꯔꯥ ꯀꯩꯅꯣꯝꯕ ꯇꯧꯔꯄꯣꯠꯅꯤꯗ ꯍꯩꯃꯥ ꯑꯗꯨꯗꯤ ꯅꯪꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯩꯗꯧꯗꯅ ꯂꯩꯔꯤꯕꯅꯣ ꯃꯁꯝ ꯃꯔꯨ ꯑꯍꯨꯝꯈꯛ ꯍꯧꯔꯤꯕꯁꯦ ꯄꯥꯏꯔꯒ ꯐꯨꯗꯠꯂꯨꯗꯅꯀꯣ ꯃꯗꯨꯁꯨ ꯍꯦꯛ ꯌꯥꯗꯕ ꯇꯧꯔꯤꯁꯦ ꯏꯆꯦ ꯉꯥꯟꯕꯤ ꯏꯃꯨꯡꯁꯦ ꯃꯥꯅ ꯂꯣꯏꯅ ꯁꯨꯝꯈ꯭ꯔꯦ ꯑꯩꯒꯤ ꯏꯋꯥꯒ ꯀꯅꯥꯃꯠꯇ ꯇꯥꯕꯤꯈꯤꯗ꯭ꯔꯦ ꯃꯀꯨꯁꯨ ꯑꯗꯨꯝ ꯃꯉꯥꯏ ꯏꯆꯥꯅꯨꯄꯥ ꯑꯍꯜꯁꯨ ꯃꯈꯣꯏ ꯂꯣꯏꯅꯃꯛꯅꯦ ꯃꯥꯒꯤ ꯃꯤꯆꯪꯗ ꯂꯦꯞꯈ꯭ꯔꯕꯅꯦꯃꯤ ꯃꯁꯤꯗ ꯑꯩꯅ ꯃꯁꯝ ꯐꯣꯏꯔꯨ ꯌꯥꯔꯤꯕ꯭ꯔꯥꯗꯣ ꯏꯆꯦ ꯍꯩꯃꯥ ꯑꯗꯨꯗꯤ ꯂꯩꯋꯥ ꯌꯥꯎꯔꯤꯗꯅ ꯇꯣꯝꯕꯤ ꯅꯪ ꯑꯃꯥꯏꯕꯤ ꯑꯐꯕ ꯑꯃꯒ ꯇꯥꯟꯅꯍꯧꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯀꯨꯏꯁꯤꯟꯈ꯭ꯔꯕꯗꯤ ꯅꯪ ꯑꯣꯏꯅꯅꯦ ꯌꯨꯝꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄꯤꯔꯛꯆꯅꯤꯀꯣ ꯍꯥꯏꯕꯤꯗꯤ ꯍꯥꯏꯅꯤꯀꯣ ꯏꯕꯦꯝꯃ ꯆꯦꯛꯁꯤꯟꯖꯧ ꯍꯦꯔ ꯏꯆꯦ ꯉꯥꯟꯕꯤ ꯃꯥꯅꯒ ꯑꯗꯨꯝꯅ ꯍꯦꯛꯇ ꯇꯧꯕ ꯌꯥꯕ ꯅꯠꯇꯦꯗ ꯏꯃꯧ ꯑꯍꯜꯁꯦ ꯑꯃꯨꯛꯇ ꯂꯥꯛꯈꯤꯁꯅꯨ ꯃꯁꯤꯗꯒꯤ ꯑꯩꯅ ꯇꯧꯊꯔꯛꯄ ꯀꯨꯝꯍꯩꯗꯤ ꯌꯦꯡꯉꯨ ꯃꯥꯕꯨꯅꯦ ꯌꯨꯝꯁꯤꯒꯤ ꯃꯤꯅꯥꯏ ꯑꯣꯏꯅ ꯊꯝꯒꯗꯧꯔꯤꯕꯅꯤ ꯊꯝꯒꯗꯧꯔꯤꯕ ꯁꯈꯤ ꯑꯅꯤꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯍꯥꯏꯔꯛꯏ ꯍꯩꯃꯥ ꯌꯥꯔꯤ ꯇꯣꯛꯁꯤ ꯅꯈꯣꯏ ꯑꯅꯤꯕꯣ ꯑꯐ ꯅꯨꯡꯉꯥꯏ ꯇꯥꯡꯈꯠꯂꯛꯄ ꯃꯧ ꯍꯥꯏꯕ ꯆꯠꯂꯝꯗꯥꯏꯁꯤꯗꯕꯨ ꯑꯗꯨꯒꯨꯝꯕ ꯋꯥ ꯉꯥꯡꯅꯕ ꯍꯧꯅꯕ꯭ꯔꯣ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤ ꯅꯪꯁꯨ ꯈꯤꯠꯇꯣꯛꯂꯣ ꯌꯥꯔꯦ ꯊꯥꯖ ꯃꯥꯟꯕꯤ ꯇꯥꯈ꯭ꯔꯒ ꯅꯨꯡꯉꯥꯏꯔꯣꯏꯅꯦꯍꯦ ꯅꯁꯥꯒꯤ ꯁꯨꯃꯥꯡ ꯁꯤꯠꯄ ꯍꯦꯟꯇꯣꯔꯛꯇꯅꯅꯦ ꯃꯤꯒꯤ ꯁꯨꯃꯥꯡꯁꯨ ꯁꯤꯠꯂꯦꯗꯣ ꯇꯥꯔꯅꯤ ꯏꯕꯦꯝꯃ ꯅꯪ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯊꯥꯖ ꯃꯥꯟꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯏꯃꯥ ꯄꯨꯒꯗꯕ ꯄꯣꯠꯁꯦ ꯍꯩ ꯔꯥ ꯀꯕꯣꯛ ꯑꯍꯥꯎ ꯑꯊꯨꯝꯗꯣ ꯁꯣꯝꯗ ꯂꯩꯖꯔꯦ ꯑꯋꯥꯠꯄ ꯀꯔꯤ ꯇꯧꯖꯔꯛꯈꯣꯒꯦ ꯅꯃꯧꯗ ꯍꯥꯏꯕꯤꯌꯣ ꯏꯃꯥ ꯇꯣꯝꯕꯤ ꯃꯆꯥ ꯄꯤꯁꯨꯡꯒꯗꯨ ꯁꯨꯛꯆꯤꯟꯗꯨꯅ ꯈꯨꯝꯅꯤꯡꯗ ꯈꯨꯝꯃꯤ ꯍꯣꯏ ꯌꯥꯔꯦ ꯅꯪ ꯆꯪꯈ꯭ꯔꯣ ꯊꯕꯛ ꯆꯠꯊꯣꯛꯂꯝꯗꯥꯏꯁꯤꯗ ꯂꯥꯏꯕꯛꯀ ꯂꯩꯔꯣꯏ ꯃꯥꯌꯣꯟꯁꯤꯟꯅꯅꯤꯡꯗꯦ ꯏꯆꯦ ꯑꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯊꯣꯛꯅꯕ ꯇꯧꯔꯁꯤ ꯃꯇꯝ ꯊꯦꯡꯈꯤꯅꯕꯅꯤ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯍꯔꯥꯎ ꯃꯤꯅꯣꯛ ꯇꯝꯅ ꯅꯣꯛ ꯅꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯨꯃꯤꯟ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ ꯊꯥꯖ ꯃꯥꯟꯕꯤ ꯁꯣꯟꯊꯔꯕ ꯋꯥꯈꯜꯗ ꯑꯃꯨꯛꯁꯨ ꯃꯇꯣꯝ ꯇꯨꯃꯤꯟ ꯁꯣꯟꯖꯩ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯅ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯈꯥꯏꯔꯝꯕ ꯑꯁꯤꯅ ꯉꯁꯤꯗꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯑꯩꯕꯨ ꯏꯔꯥꯜ ꯂꯤꯁꯤꯡ ꯂꯩꯍꯜꯂꯦ ꯏꯃꯥꯅ ꯏꯆꯦꯕꯨ ꯍꯔꯥꯎ ꯍꯔꯥꯎ ꯃꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯖꯕ ꯅꯤꯖꯕ ꯆꯠꯄ ꯎꯔꯒ ꯄꯥꯡꯗ꯭ꯔꯕꯤ ꯊꯃꯣꯏ ꯅꯪꯅ ꯈꯝꯕꯜꯂꯤꯕ ꯀꯔꯤꯒꯤꯅꯣ ꯅꯪꯗꯤ ꯂꯥꯏꯔꯕꯤꯅꯦ
ꯂꯥꯏꯔꯕꯤ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜꯕꯨ ꯇꯥꯏꯕꯪ ꯀꯅꯥꯅ ꯃꯃꯧ ꯑꯣꯏꯅꯤꯡꯕꯒꯦ ꯀꯅꯥꯅ ꯑꯩꯕꯨ ꯅꯤꯕ ꯂꯥꯛꯀꯅꯤ ꯈꯜꯂꯤꯕꯅꯣ ꯃꯄꯣꯛ ꯊꯤꯕꯤ ꯑꯩꯒꯤ ꯄꯨꯟꯁꯤꯅꯤ ꯅꯣꯡꯗꯝꯕ ꯃꯥꯅ ꯑꯩꯒꯤ ꯏꯔꯥꯏꯕꯛꯇ ꯊꯝꯕꯤꯔꯝꯕ ꯆꯩꯊꯦꯡ ꯄꯨꯝꯕ ꯈꯨꯗꯣꯜꯅꯤ ꯈꯟꯅ ꯂꯧꯖꯔꯒꯦ ꯋꯥꯈꯜ ꯑꯁꯤ ꯈꯟꯗꯨꯅ ꯃꯗꯣꯝ ꯅꯤꯡꯉꯝꯗ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯄꯥꯔꯤꯇꯣꯟꯁꯨ ꯊꯣꯔꯛꯂꯝꯃꯤ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯃꯇꯧ ꯎꯔꯒ ꯄꯥꯔꯤꯇꯣꯟ ꯋꯥꯈꯜ ꯇꯥꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯊꯦꯝꯖꯤꯟꯕꯤ ꯊꯥꯖ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯨꯡꯁꯨ ꯅꯨꯡꯁꯥꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯊꯥꯖ ꯃꯥꯟꯕꯤ ꯃꯃꯤꯠ ꯏꯔꯥ ꯊꯥꯡꯂꯝꯕ ꯁꯠꯁ ꯇꯩꯊꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯇꯥꯇꯣꯟ ꯀꯩꯁꯨ ꯇꯧꯗꯦꯗ ꯏꯃꯥꯅ ꯏꯇꯩꯒꯤ ꯏꯆꯦ ꯍꯥꯏꯕ ꯆꯠꯄ ꯎꯔꯒ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯗꯨꯅ ꯁꯨꯝ ꯌꯦꯡꯂꯝꯕꯅꯦ ꯅꯤꯡꯉꯣꯜ ꯂꯩꯕꯤ ꯑꯩꯈꯣꯏꯒꯤ ꯃꯄꯣꯛꯁꯦ ꯅꯨꯡꯁꯤꯗ꯭ꯔꯥ ꯏꯄꯥꯝ ꯂꯝꯗꯝꯗꯣ ꯊꯥꯗꯣꯛꯂꯝꯂꯒ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯌꯨꯝꯗ ꯏꯌꯨꯝ ꯁꯛꯅ ꯂꯥꯛꯀꯗꯧꯔꯤꯕꯅꯤꯀꯣ ꯑꯗꯨꯗꯤ ꯇꯥꯏꯕꯪꯒꯤ ꯆꯠꯅꯕꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯪ ꯑꯩ ꯈꯛꯀꯤ ꯅꯠꯇꯦ ꯀꯥꯟꯅꯗꯦꯁꯦ ꯑꯗꯨꯒꯨꯝꯕ ꯋꯥꯈꯜꯗꯣ ꯈꯟꯖꯤꯜꯂꯨꯔꯅꯨ ꯍꯩ ꯑꯝꯇ ꯃꯦꯠꯂꯨ ꯂꯥꯎꯁꯦ ꯑꯩ ꯍꯩ ꯆꯥꯅꯤꯡꯉꯦꯕ ꯍꯣꯏ ꯇꯥꯇꯣꯟꯕꯨ ꯀꯔꯤ ꯍꯩ ꯆꯥꯅꯤꯡꯂꯤꯅꯣ ꯑꯩꯈꯣꯏ ꯃꯅꯤꯡꯗ ꯍꯩꯕꯤ ꯑꯃꯨꯟꯕ ꯃꯌꯥꯝ ꯑꯃ ꯅꯪꯅ ꯌꯥꯜꯂꯒ ꯊꯝꯕꯗꯣ ꯑꯗꯨ ꯃꯦꯠꯂꯣ ꯊꯨꯝ ꯃꯣꯔꯣꯛ ꯆꯤꯅꯤꯒꯗꯣ ꯊꯥꯛꯂꯒ ꯃꯦꯠꯊꯔꯛꯑꯣ ꯆꯥꯔꯒꯦ ꯍꯣꯏ ꯍꯣꯏ ꯑꯩ ꯁꯦꯝꯂꯨꯔꯒꯦ ꯉꯥꯏꯍꯥꯛ ꯉꯥꯏꯕꯤꯔꯝꯃꯣ ꯍꯥꯏꯔꯝꯗꯨꯅ ꯊꯥꯖ ꯃꯥꯟꯕꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯆꯪꯈꯤꯔꯝꯃꯤ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯇꯧ ꯈꯪꯂꯤꯕ ꯄꯤꯕꯥꯇꯣꯟ ꯊꯥꯖ ꯃꯥꯟꯕꯤ ꯆꯪꯈ꯭ꯔꯕꯗ ꯃꯗꯣꯝ ꯇꯨꯃꯤꯟ ꯋꯥꯈꯜꯗ ꯈꯜꯂꯤ ꯅꯨꯡꯉꯥꯏꯗꯧꯔꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯏꯃꯥꯅ ꯃꯔꯣꯜ ꯑꯃ ꯋꯥꯈꯜ ꯇꯥꯗꯕꯅꯦ ꯃꯁꯤꯗ ꯋꯥꯗꯣꯏꯁꯦ ꯑꯩꯒꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯊꯥꯖ ꯈꯛꯇꯅꯤ ꯂꯥꯛꯀꯗꯧꯔꯤꯕ ꯏꯇꯩꯃꯗꯨꯅ ꯃꯕꯨꯛ ꯃꯄꯥꯎ ꯈꯖꯤꯛ ꯐꯕꯤ ꯑꯣꯏꯔꯝꯂꯕꯗꯤ ꯐꯩ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯄꯨꯗꯨꯅ ꯑꯩꯁꯨ ꯂꯪꯐꯩꯗ ꯆꯠꯈ꯭ꯔꯒꯦ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯃꯆꯥ ꯃꯃꯧ ꯑꯍꯟꯒꯤ ꯌꯨꯝ ꯌꯧꯁꯤꯜꯂꯛꯂꯕꯗ ꯂꯩꯀꯥꯏ ꯃꯁꯦꯝꯁꯤꯡꯒ ꯅꯣꯛ ꯅꯣꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤ ꯏꯆꯦ ꯁꯈꯤꯌꯥ ꯌꯧꯔꯦ ꯌꯧꯔꯦ ꯏꯃꯧ ꯑꯍꯜ ꯊꯥꯕꯜꯂꯩꯒꯤ ꯌꯨꯝ ꯌꯧꯔꯦ ꯏꯃꯥ ꯏꯄꯦꯝꯃ ꯌꯨꯝꯒꯁꯤꯅ ꯐꯖꯔꯤꯕ ꯃꯥꯡꯒꯣꯜ ꯁꯨꯃꯥꯡꯒꯁꯦ ꯑꯣꯟꯊꯣꯛꯅ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯃꯤ ꯄꯥꯜꯂꯤꯕ ꯍꯩꯔꯥ ꯂꯩꯁꯨꯒꯁꯤꯅ ꯃꯔꯣꯜ ꯑꯃ ꯁꯝꯕꯜꯒ ꯅꯤꯡꯊꯤꯅ ꯈꯥꯔꯗꯅ ꯏꯃꯥ ꯏꯄꯦꯝꯃ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯀꯜꯂꯛꯆꯈ꯭ꯔꯦꯗꯀꯣ ꯃꯥꯡꯒꯣꯜ ꯉꯥꯟꯕꯤꯅ ꯍꯥꯏ ꯇꯣꯝꯕꯤꯌꯥ ꯍꯩꯔꯥꯒ ꯂꯥꯏꯔꯤ ꯅꯪꯕꯨ ꯄꯨꯈ꯭ꯔꯤ ꯑꯁꯤ ꯌꯦꯡꯉꯨ ꯍꯥꯏꯃꯤ ꯀꯔꯤꯅꯣ ꯉꯥ ꯑꯁꯤꯕꯨ ꯂꯥꯏ ꯈꯨꯗꯦꯡꯃꯨꯛ ꯆꯥꯎꯋꯦ ꯍꯥꯏꯃꯤ ꯏꯪꯈꯣꯜꯒꯁꯤꯅ ꯏꯟꯁꯥꯡ ꯅꯥꯄꯤꯅ ꯐꯔꯤꯕ ꯍꯣꯝ ꯍꯣꯝ ꯍꯦꯛ ꯆꯥꯎꯔꯗꯅ ꯃꯁꯤꯒꯨꯝꯕ ꯏꯃꯨꯡꯁꯤꯗꯒꯤ ꯊꯣꯔꯛꯄ ꯃꯆꯥ ꯅꯤꯡꯉꯣꯜꯅꯕꯨ ꯀꯔꯤꯒꯤ ꯐꯔꯣꯏꯗꯒꯦꯅꯦ ꯅꯠꯇ꯭ꯔ ꯇꯣꯝꯕꯤ ꯃꯥꯅꯤ ꯏꯆꯦ ꯑꯁ ꯑꯩꯗꯤꯅꯦ ꯏꯃꯧꯗꯣ ꯃꯁꯛ ꯎꯅꯤꯡꯕꯅ ꯏꯁꯥꯒꯁꯦ ꯃꯊꯨꯝ ꯃꯔꯥꯡ ꯍꯦꯛ ꯍꯧꯔꯤꯗ ꯁꯈꯤꯅ ꯇꯣꯝꯕꯤꯌꯥ ꯅꯃꯧꯒꯤ ꯃꯌꯨꯝ ꯌꯧꯔꯦ ꯀꯩꯗꯧꯒꯦ ꯅꯪꯕꯣ ꯈꯖꯤꯛꯇꯁꯨ ꯂꯦꯝꯊꯣꯛꯎ ꯃꯤꯅꯅꯦ ꯆꯔꯥꯡꯅꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯗꯦ ꯍꯥꯏꯗꯅ ꯇꯣꯛꯑꯔꯅꯤ ꯍꯣꯏ ꯑꯗꯨꯗꯤ ꯏꯆꯦ ꯁꯈꯤꯌꯥ ꯑꯩ ꯈꯔ ꯂꯦꯝꯁꯤꯟꯅꯒꯦ ꯏꯆꯦ ꯑꯩꯈꯣꯏꯅ ꯋꯥꯗꯣ ꯈꯔ ꯍꯧꯗꯣꯛꯄꯤꯌꯨꯀꯣ ꯑꯁꯨꯝꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕꯤ ꯏꯃꯨꯡꯒꯤ ꯅꯤꯡꯉꯣꯜꯕꯨ ꯃꯃꯧ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯁꯤꯡꯅꯔꯕꯗ ꯇꯣꯝꯕꯤ ꯃꯆꯥ ꯍꯔꯥꯎ ꯍꯔꯥꯎ ꯃꯌꯨꯝꯗ ꯍꯜꯂꯛꯇꯨꯅ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯇꯣꯝꯆꯧꯗ ꯄꯥꯎ ꯇꯝꯂꯤ ꯃꯈꯣꯏ ꯃꯄꯥ ꯏꯁ ꯀꯔꯤꯅꯣ ꯏꯃꯧ ꯊꯥꯕꯜꯂꯩ ꯈꯣꯏꯒꯤ ꯁꯪꯒꯥꯏꯗꯨꯕꯣ ꯏꯃꯥ ꯏꯄꯦꯝꯃ ꯀꯣꯅꯨꯡꯗꯣ ꯃꯉꯥꯏ ꯁꯨꯃꯥꯡꯒꯁꯤꯅ ꯄꯥꯛ ꯆꯥꯎꯔꯤꯕ ꯑꯗꯒꯤ ꯍꯩꯔꯥ ꯂꯩꯁꯨ ꯉꯥꯌꯧ ꯏꯀꯣꯟ ꯄꯨꯈ꯭ꯔꯤ ꯉꯥ ꯑꯆꯧꯕ ꯃꯌꯥꯝ ꯏꯪꯈꯣꯜ ꯑꯆꯧꯕꯗꯨꯗ ꯊꯥꯔꯤꯕ ꯃꯇꯝ ꯃꯇꯝꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯀꯔꯤꯅ ꯂꯣꯏꯅ ꯍꯦꯛ ꯁꯨꯔꯦ ꯑꯩꯗꯤ ꯀꯜꯂꯛꯆꯕꯅ ꯑꯗꯨꯗꯒꯤꯅꯦ ꯃꯗꯨꯗꯁꯨ ꯅꯠꯇꯦ ꯏꯃꯧ ꯑꯣꯏꯒꯗꯧꯔꯤꯗꯣ ꯃꯥꯒꯤ ꯃꯉꯛꯁꯝ ꯃꯅꯥꯀꯥꯗꯣ ꯁꯅꯥꯅ ꯄꯨꯡꯉꯥꯡ ꯍꯦꯛ ꯉꯥꯡꯕ ꯁꯛꯏꯗꯅ ꯆꯤꯟꯊꯤ ꯍꯥꯏꯅꯤ ꯑꯩꯗꯤꯅꯦ ꯄꯥꯝꯖꯕꯅ ꯌꯥꯔꯕꯗꯤ ꯏꯃꯧꯗꯣ ꯉꯁꯤ ꯍꯦꯛꯇꯃꯛ ꯄꯨꯔꯒ ꯂꯥꯛꯅꯤꯡꯂꯕꯅꯦꯃꯤ ꯃꯣꯏ ꯃꯄꯥ ꯅꯪꯕꯨ ꯅꯥꯇꯣꯟꯖꯥꯎ ꯇꯣꯝꯆꯧꯅ ꯇꯨꯃꯤꯟ ꯑꯁꯨꯝ ꯇꯥꯔꯝꯂꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯔꯣꯏꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯍꯦꯛ ꯁꯥꯎꯔꯛꯏ ꯏꯌꯥ ꯃꯃꯥ ꯅꯪ ꯆꯩꯁꯨꯁꯤꯅ ꯂꯪꯂꯛꯂꯒꯦꯗ ꯅꯥꯇꯣꯟꯖꯥꯎ ꯀꯥꯏꯗꯅ ꯁꯅꯥ ꯃꯌꯥꯝꯗꯨ ꯎꯕꯗ ꯊꯛꯁꯤ ꯈꯥꯁꯤꯒꯁꯤ ꯂꯣꯏꯅꯃꯛ ꯀꯥꯎꯔꯦꯅꯦ ꯅꯪ ꯍꯥ ꯃꯆꯣꯛ ꯃꯄꯛ ꯅꯥꯏꯗꯕꯤꯁꯤꯗꯤ ꯃꯁꯤꯗꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯁꯨꯝ ꯋꯥꯈꯜꯁꯦ ꯅꯨꯡꯉꯥꯏꯃꯟꯗꯅ ꯆꯤꯟꯗ ꯌꯥꯎꯊꯣꯛꯈꯤꯕꯅꯤ ꯊꯑꯣꯏꯅꯃꯛꯀꯤ ꯍꯥꯏꯕ ꯅꯠꯇꯦꯃꯤ ꯀꯩꯅꯣꯅꯦ ꯃꯁꯤꯕꯣ ꯐꯔꯦꯁꯦ ꯑꯗꯣ ꯑꯩꯅ ꯍꯥꯏꯖꯅꯕꯗꯤ ꯅꯠꯇꯦꯕ ꯏꯃꯧꯗꯣ ꯃꯁꯛꯀꯥꯁꯦ ꯏꯁ ꯐꯖꯈ꯭ꯔꯕ ꯂꯥꯏꯔꯦꯝꯕꯤꯗꯣ ꯃꯥꯜꯂꯤ ꯋꯥꯅ ꯀꯔꯝ ꯈꯟꯅꯔꯛꯂꯕ ꯑꯗꯨꯗꯤ ꯍꯣ ꯃꯈꯣꯏꯒꯤ ꯃꯃꯥ ꯏꯕꯦꯝꯃꯗꯨꯅꯅꯦ ꯑꯍꯜ ꯂꯃꯟ ꯊꯥꯕꯤꯔꯛꯂꯣ ꯃꯇꯝ ꯂꯦꯞꯅꯕ ꯍꯥꯏꯗꯅ ꯍꯥꯏꯕꯤꯔꯛꯑꯦ ꯑꯗꯣ ꯃꯣꯏ ꯃꯄꯥꯅ ꯈꯔ ꯊꯨꯅꯅꯦ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯆꯣꯕ ꯑꯗꯨꯗꯤ ꯐꯔꯦ ꯏꯆꯥꯁꯤ ꯀꯣꯛꯍꯜꯂꯍꯦꯅꯤꯅ ꯀꯥꯂꯦꯟ ꯊꯥꯗ ꯍꯣꯡꯕꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ ꯂꯥꯛꯂꯤꯕ ꯏꯉꯥ ꯄꯥꯡꯈꯠꯂꯛꯄꯁꯤꯗ ꯍꯣꯡꯅꯕ ꯍꯥꯏꯔꯝꯂꯒꯦ ꯑꯗꯨꯗꯒꯤ ꯍꯦꯟꯗꯣꯛꯈ꯭ꯔꯒꯅ ꯐꯥꯏꯔꯦꯟ ꯊꯥꯗ ꯍꯣꯡꯕ ꯇꯥꯕꯅꯤ ꯌꯥꯗꯦ ꯃꯇꯝ ꯊꯦꯡꯊꯈꯤꯅꯕ ꯇꯧꯕꯤꯔꯅꯨ ꯑꯩꯗꯤ ꯏꯃꯧꯗꯣ ꯍꯌꯦꯡꯃꯛ ꯍꯦꯛꯇ ꯌꯨꯝꯁꯤꯗ ꯂꯥꯛꯍꯟꯅꯤꯡꯂꯕꯅꯤ ꯃꯣꯏ ꯃꯄꯥꯅ ꯏꯉꯥ ꯊꯥꯗ ꯍꯣꯡꯕ ꯍꯥꯏꯕꯗꯣ ꯆꯞ ꯆꯥꯔꯦ ꯃꯗꯨꯗꯅꯦ ꯅꯨꯃꯤꯠ ꯂꯦꯞꯊꯣꯛꯄꯤꯔꯝꯃꯣ ꯍꯣꯏ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯨ ꯅꯨꯄꯤ ꯃꯌꯨꯝꯒꯤ ꯋꯥ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ ꯀꯨꯊꯤꯒꯁꯨ ꯌꯦꯡꯂꯨꯗ꯭ꯔꯤ ꯏꯃꯧꯗꯨ ꯄꯥꯝꯃꯤ ꯍꯥꯏꯗꯅ ꯍꯩ ꯂꯩꯒꯨꯝꯅ ꯄꯠ ꯊꯠꯄ ꯌꯥꯕ꯭ꯔꯅꯦ
ꯍꯣ ꯀꯨꯊꯤꯗꯨꯗꯤ ꯍꯌꯦꯡ ꯌꯦꯡꯂꯨꯔꯅꯤꯌꯦ ꯃꯃꯥ ꯏꯕꯦꯝꯃꯒ ꯋꯥ ꯇꯨꯞꯊꯣꯛꯅꯔꯛꯂꯕꯅꯤ ꯃꯣꯏ ꯃꯄꯥꯅꯅꯦ ꯂꯨꯍꯣꯡꯕꯗꯨꯗ ꯈꯔ ꯊꯨꯖꯤꯟꯅꯕ ꯍꯥꯏꯕꯤꯌꯨ ꯐꯔꯦ ꯑꯗꯨꯗꯤ ꯍꯌꯦꯡꯗꯣ ꯅꯈꯣꯏ ꯀꯨꯊꯤꯗꯨ ꯌꯦꯡꯂꯨꯔꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯑꯩꯁꯨ ꯂꯩꯀꯥꯏ ꯑꯍꯜ ꯈꯔ ꯃꯈꯥꯔꯣꯝꯒꯤ ꯇꯥꯗ ꯇꯣꯜꯂꯝꯃꯨ ꯇꯥꯗ ꯆꯥꯎꯕꯜ ꯈꯣꯏꯒ ꯑꯩꯈꯣꯏ ꯑꯍꯜ ꯑꯍꯨꯝ ꯆꯠꯂꯨꯕ ꯍꯥꯏꯕꯗꯨꯅꯤ ꯅꯨꯡꯉꯥꯏꯔꯦ ꯏꯃꯧ ꯏꯅꯥꯛ ꯈꯨꯟꯕꯤ ꯂꯥꯛꯂꯅꯤ ꯑꯃꯗꯤ ꯃꯤꯅꯥꯏ ꯑꯣꯜꯂꯅꯤ ꯃꯃꯥ ꯅꯪ ꯃꯇꯣꯏꯅꯔꯥ ꯌꯨꯡꯂꯩ ꯃꯦꯂꯩ ꯅꯥꯏꯕꯒꯤ ꯊꯕꯛꯁꯤꯗ ꯇꯧꯅꯨꯃ ꯌꯥꯗ꯭ꯔꯤꯅꯤ ꯅꯪꯗ ꯍꯥꯠꯂꯒꯦꯗ ꯉꯁꯤ ꯍꯥꯏꯅ ꯆꯩꯁꯨ ꯊꯥꯡꯒꯠꯂꯛꯄꯗꯣ ꯇꯣꯝꯕꯤ ꯃꯌꯥ ꯏꯍꯤ ꯍꯤꯒꯠꯇꯨꯅ ꯃꯆꯥꯅꯨꯄꯥ ꯑꯍꯜꯒꯤ ꯃꯅꯥꯛꯇ ꯄꯥꯎ ꯇꯝꯂꯨꯅꯤ ꯍꯥꯏꯅ ꯆꯦꯟꯈꯤꯔꯝꯃꯤ ꯃꯆꯥꯕꯨ ꯀꯧꯗꯨꯅ ꯇꯣꯝꯕꯤ ꯃꯆꯥꯅ ꯍꯥꯏ ꯍꯣ ꯏꯃꯥꯒꯤ ꯌꯥꯏꯐ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯕꯒꯦ ꯏꯃꯥꯒ ꯋꯥꯔꯤ ꯁꯥꯟꯅꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ ꯌꯥꯏꯐꯕꯁꯨ ꯃꯃꯥꯅ ꯀꯧꯕ ꯇꯥꯗꯨꯅ ꯈꯨꯝꯂꯛꯏ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯀꯔꯤ ꯋꯥꯔꯤꯅꯣ ꯁꯥꯟꯅꯁꯤ ꯍꯥꯏꯕꯕꯣ ꯑꯇꯩ ꯅꯠꯇꯦꯅꯦꯍꯦ ꯏꯕꯨꯡꯉꯣ ꯅꯪꯕꯣ ꯍꯣ ꯏꯃꯥꯅ ꯅꯪꯒꯤꯅꯤ ꯍꯥꯏꯅ ꯏꯃꯧ ꯍꯥꯏꯅꯔꯨꯕꯗꯣ ꯃꯈꯣꯏꯁꯨꯅꯦ ꯍꯔꯥꯎ ꯍꯦꯛ ꯌꯥꯊꯣꯔꯛꯂꯦ ꯑꯗꯨꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯃꯟꯈ꯭ꯔꯗꯅ ꯄꯥꯎꯁꯦ ꯅꯪꯉꯣꯟꯗ ꯍꯥꯏꯒꯦꯅ ꯆꯪꯂꯛꯂꯤꯕꯅꯦ ꯏꯁ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯗꯨ ꯅꯨꯄꯤꯗꯨꯕꯨ ꯃꯁꯛ ꯀꯝꯗꯧꯒꯦ ꯏꯃꯥ ꯐꯖꯕ꯭ꯔꯣ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯒꯦꯕ ꯏꯁ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯃꯁꯛꯇꯤ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯍꯦ ꯏꯃꯥꯅ ꯍꯥꯏꯖꯤꯟꯅꯕꯒ ꯅꯠꯇꯦꯀꯣ ꯌꯥꯝ ꯐꯖꯩ ꯑꯁꯦꯡꯒꯤ ꯐꯖꯩꯕꯣ ꯁꯅꯥꯒ ꯑꯁꯤꯅ ꯈꯨꯖꯤ ꯈꯨꯗꯣꯞ ꯂꯤꯛ ꯏꯁ ꯑꯆꯧꯕ ꯌꯥꯝ ꯆꯥꯎꯏꯕꯣ ꯌꯥꯝ ꯆꯥꯎꯏ ꯍꯩꯃꯥ ꯏꯃꯥ ꯅꯪꯕꯨ ꯅꯨꯄꯤꯒꯤ ꯃꯁꯛꯇꯣ ꯀꯝꯗꯧꯒꯦ ꯍꯪꯕꯅꯦ ꯃꯥꯒꯤ ꯁꯅꯥ ꯀꯌꯥꯝ ꯆꯥꯎꯒꯦ ꯍꯪꯕ ꯅꯠꯇꯤꯌꯦ ꯇꯧꯔꯗꯧꯅꯦ ꯑꯩꯈꯣꯏ ꯏꯃꯥꯒꯤ ꯁꯅꯥꯗ ꯆꯣꯞꯄꯤꯁꯦ ꯐꯖꯩ ꯍꯥꯏꯃꯤ ꯃꯁꯛꯁꯨ ꯐꯖꯩꯌꯦꯕ ꯍꯣ ꯂꯥꯏꯒꯤ ꯃꯆꯥ ꯃꯥꯜꯂꯦ ꯂꯥꯏꯔꯦꯝꯕꯤ ꯀꯥꯏꯗꯣ ꯃꯥꯜꯂꯦꯕ ꯃꯃꯤꯡꯅ ꯀꯔꯤ ꯍꯣ ꯃꯃꯤꯡꯅꯅꯦ ꯊꯥꯕꯂꯩ ꯀꯧꯋꯦ ꯏꯃꯥ ꯏꯕꯦꯝꯃ ꯏꯪ ꯇꯞꯂꯗꯅ ꯃꯥꯅ ꯃꯈꯣꯜꯒꯗꯣ ꯅꯧꯊ ꯋꯥꯒ ꯉꯥꯡꯕꯗꯣ ꯏꯃꯥꯗꯤ ꯑꯗꯨꯝ ꯇꯥꯗꯅꯕꯨ ꯂꯩꯔꯦ ꯇꯧꯔꯤꯁꯦ ꯑꯗꯣ ꯏꯕꯨꯡꯉꯣ ꯅꯪ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯦꯀꯣ ꯅꯪꯅ ꯌꯥꯗꯦꯒ ꯍꯥꯏꯔꯗꯤ ꯍꯟꯗꯛꯇꯤ ꯏꯃꯥ ꯊꯣꯛ ꯁꯤꯗꯣꯛꯈꯤꯗꯧꯅꯤ ꯌꯦꯡꯉꯣ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯁꯤꯗꯒꯤ ꯍꯦꯟꯅ ꯐꯕ ꯀꯗꯥꯏꯗꯒꯤ ꯑꯃꯨꯛ ꯐꯪꯗꯧꯔꯤꯕꯅꯣ ꯐꯪꯂꯔꯣই ꯍꯣꯏ ꯏꯃꯥ ꯏꯃꯥꯅꯕꯨ ꯈꯣꯏꯗꯥꯔꯕ ꯅꯠꯇ꯭ꯔꯣ ꯌꯥꯖꯔꯒꯦ ꯅꯆꯥꯁꯨ ꯌꯥꯖꯔꯒꯦꯀꯣ ꯑꯗꯣ ꯂꯨꯍꯣꯡꯕꯗꯣ ꯌꯥꯝ ꯆꯥꯎꯅ ꯇꯧꯒꯨꯝꯁꯤꯀꯣ ꯀꯥꯟꯅꯗꯕꯗ ꯄꯤꯛꯇꯪ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯒ ꯂꯣꯏꯔꯦ ꯏꯁ ꯀꯔꯤꯒꯤ ꯆꯥꯎꯅ ꯇꯧꯗꯅꯤ ꯄꯥꯝꯖꯕꯤ ꯏꯃꯧꯒꯤ ꯂꯨꯍꯣꯡꯕꯗꯤ ꯆꯥꯎꯅ ꯇꯧꯊꯣꯛꯀꯅꯤ ꯏꯃꯥꯗꯤ ꯃꯤꯒꯤ ꯃꯥꯡꯗꯅꯦ ꯆꯥꯡꯒ ꯇꯥꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯑꯁ ꯑꯩꯈꯣꯏ ꯏꯃꯥꯁꯤꯗꯤꯕ ꯍꯣ ꯐꯔꯦꯁꯦ ꯏꯃꯥꯅ ꯊꯣꯛꯄ ꯇꯧꯕꯤꯔꯣ ꯑꯗꯨꯗꯤ ꯅꯣꯏ ꯄꯥꯕꯗ ꯂꯨꯍꯣꯡꯕꯁꯦ ꯅꯪꯅꯁꯨ ꯌꯥꯔꯦ ꯍꯥꯏꯔꯨꯔꯒꯦꯀꯣ ꯏꯕꯨꯡꯉꯣ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯀꯨꯊꯤꯒ ꯌꯦꯡꯂꯨꯔꯗꯕꯅꯤ ꯑꯩꯗꯤ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠ ꯂꯦꯞꯊꯣꯛꯅꯕ ꯅꯪ ꯄꯥꯕꯗꯁꯨ ꯑꯩꯅ ꯍꯧꯖꯤꯛꯇ ꯍꯥꯏꯔꯝꯂꯕꯅꯤ ꯍꯣꯏ ꯃꯤꯃ ꯑꯩ ꯌꯥꯔꯦꯕ ꯏꯃꯥꯅ ꯐꯩ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧꯕꯤꯔꯣ ꯍꯣꯏ ꯏꯃꯥ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅꯤꯗꯅ ꯍꯥꯏꯕ ꯏꯟꯕ ꯃꯆꯥ ꯍꯥꯏꯗꯨꯗꯤ ꯄꯣꯊꯥꯔꯣ ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯄꯣꯊꯥꯖꯔꯣ ꯏꯃꯥ ꯑꯃꯨꯛꯇ ꯅꯪ ꯄꯥꯕꯒꯅꯦ ꯋꯥ ꯇꯥꯟꯅꯔꯨꯈꯤꯒꯦ ꯍꯥꯏꯗꯨꯅ ꯃꯃꯥꯅ ꯍꯔꯥꯎꯅ ꯆꯠꯈꯤꯕ ꯌꯦꯡꯗꯨꯅ ꯕꯗꯪ ꯋꯥꯈꯟꯗ ꯈꯜꯂꯤ ꯌꯥꯏꯐꯕ ꯏꯃꯥꯁꯦ ꯃꯕꯨꯛꯆꯦꯜ ꯑꯗꯨ ꯐꯥꯛꯅ ꯄꯤꯛꯄ ꯏꯃꯥꯗꯤ ꯅꯠꯇꯦ ꯃꯤꯌꯥꯝꯂꯛꯇ ꯇꯤꯜꯂꯨꯕꯅ ꯑꯉꯧꯕ ꯖꯦꯕꯥꯡꯒꯨꯝꯂꯕꯤ ꯏꯃꯥꯒꯤ ꯊꯃꯣꯏꯗ ꯑꯅꯦꯝ ꯑꯋꯥꯡ ꯍꯥꯏꯅ ꯈꯥꯏꯔꯤꯕ ꯑꯁꯤꯅ ꯃꯤꯌꯥꯝꯗꯒꯤ ꯑꯍꯦꯟꯕ ꯃꯤꯅꯛ ꯃꯩꯁꯥ ꯀꯧꯕ ꯑꯃꯣꯠꯄ ꯃꯆꯨꯅ ꯁꯪꯈꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯈꯜ ꯆꯥꯎꯊꯣꯛꯄ ꯉꯝꯈꯤꯗꯕꯅꯤ ꯑꯗꯨꯕꯨ ꯊꯥꯕꯂꯩ ꯅꯪꯗꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕꯤ ꯆꯥꯟꯕꯤ ꯍꯩꯕ ꯊꯃꯣꯏ ꯄꯥꯜꯂꯤ ꯍꯥꯏꯕ ꯑꯩꯅ ꯈꯪꯉꯤ ꯅꯪ ꯑꯩ ꯉꯔꯥꯡꯇ ꯈꯪꯅꯈꯤꯕꯁꯨ ꯅꯠꯇꯦ ꯅꯪꯅ ꯏꯃꯥꯕꯨ ꯈꯖꯤꯛꯇ ꯑꯣꯏꯔꯕꯁꯨ ꯋꯥꯈꯜ ꯇꯥꯍꯜꯂꯨꯀꯣ ꯅꯪ ꯑꯩꯒꯤ ꯄꯟꯊꯨꯡꯅ ꯏꯃꯨꯡ ꯑꯁꯤꯗ ꯋꯥꯠꯂꯤꯕ ꯃꯤꯅꯨꯡꯁꯤ ꯑꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯕ ꯑꯣꯏꯔꯁꯅꯨ ꯃꯥꯅꯤ ꯊꯥꯕꯂꯩ ꯌꯥꯏꯐꯕꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯣꯏꯒꯦ ꯈꯟꯅ ꯅꯨꯡꯁꯤꯅꯖꯔꯤꯕ ꯀꯅꯥ ꯑꯃꯅꯤ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯑꯆꯥ ꯑꯣꯏꯔꯝ ꯄꯥꯝꯕ ꯃꯇꯧꯗ ꯌꯥꯏꯐꯕꯅ ꯃꯍꯥꯛꯀ ꯊꯥꯕꯂꯩꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯕ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯂꯝꯗꯦ ꯊꯃꯣꯏ ꯑꯅꯤꯈꯛꯅ ꯌꯥꯅꯖꯕꯅꯤ ꯂꯣꯟꯅ ꯇꯨꯃꯤꯟ ꯅꯨꯡꯁꯤꯅꯖꯕꯅꯤ ꯊꯥꯕꯂꯩꯕꯨ ꯃꯃꯧ ꯑꯣꯏꯅꯕ ꯃꯃꯥ ꯏꯕꯦꯝꯃꯅ ꯋꯥ ꯈꯖꯤꯛ ꯀꯥꯡꯂꯛꯄꯗ ꯇꯟꯖꯥ ꯆꯥꯔꯦ ꯈꯟꯅ ꯌꯥꯏꯐꯕꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ ꯑꯁꯨꯝꯅ ꯅꯣꯡꯃ ꯍꯧꯖꯤꯟꯈꯤꯗꯨꯅ ꯌꯥꯏꯐꯕ ꯑꯃꯗꯤ ꯊꯥꯕꯂꯩꯒꯤ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯕ ꯅꯨꯃꯤꯠꯁꯨ ꯌꯥꯡꯅ ꯂꯥꯛꯂꯔꯦ ꯇꯣꯝꯕꯤ ꯃꯆꯥ ꯈꯨꯆꯥꯎ ꯊꯥꯗꯨꯅ ꯑꯋꯥꯠꯄ ꯑꯃ ꯌꯥꯎꯗ ꯃꯆꯥꯅꯨꯄꯥ ꯑꯍꯟꯕꯨ ꯂꯨꯍꯣꯡꯂꯝꯃꯤ ꯂꯥꯛꯂꯔꯦ ꯄꯥꯝꯖꯕꯤ ꯃꯃꯧꯁꯨ ꯈꯣꯡꯕꯤ ꯐꯥꯎꯕ ꯅꯦꯠꯄ ꯀꯥꯎꯕ ꯃꯈꯩ ꯀꯣꯟꯗꯨꯅ ꯄꯨꯁꯤꯜꯂꯛꯏ ꯂꯥꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯍꯟꯗꯨꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤꯒꯨꯝ ꯊꯝꯈꯤꯕꯅꯤ ꯂꯣꯏꯈ꯭ꯔꯕꯗ ꯂꯨꯍꯣꯡꯕꯒꯤ ꯊꯧꯔꯝ ꯇꯣꯝꯕꯤ ꯃꯆꯥ ꯀꯨꯝꯍꯩ ꯍꯧꯔꯒꯦ ꯈꯟꯗꯨꯅ ꯂꯨꯍꯣꯡꯕ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ ꯃꯃꯧ ꯑꯇꯣꯝꯕꯤ ꯑꯗꯨꯕꯨ ꯂꯥꯛꯇꯨꯅ ꯀꯧꯏ ꯍꯥꯏ ꯇꯥꯗꯕ꯭ꯔꯣ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕꯅꯣ ꯅꯃꯤꯡꯒꯗꯣ ꯈꯪꯖꯗꯦ ꯃꯄꯥꯟꯁꯤꯗ ꯄꯔꯞ ꯑꯃꯨꯛꯇ ꯊꯣꯔꯛꯎ ꯀꯔꯤꯅꯣ ꯏꯆꯥꯏꯕ ꯃꯈꯩ ꯁꯨꯃꯥꯡ ꯑꯁꯤꯕꯣ ꯑꯣꯀꯣꯟ ꯍꯦꯛ ꯃꯥꯟꯈꯩ ꯊꯝꯂꯤꯕ ꯑꯁꯤꯕꯣ ꯃꯤꯅꯥꯏ ꯀꯅꯥ ꯂꯥꯛꯂꯒ ꯂꯣꯏꯁꯤꯜꯂꯔꯅꯤ ꯍꯥꯏꯅ ꯉꯥꯏꯔꯤꯕꯅꯣ ꯃꯣꯂꯤ ꯁꯨꯝ ꯇꯧꯗꯨꯅ ꯂꯩꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯅꯦꯍꯦ ꯍꯩ ꯊꯣꯔꯛꯇ꯭ꯔꯤꯕ꯭ꯔꯅꯦꯍꯦ ꯃꯅꯦꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯗ ꯄꯨꯝꯅꯃꯛ ꯋꯥꯈꯜ ꯇꯥꯔꯕ ꯊꯥꯕꯂꯩ ꯄꯔꯞ ꯊꯣꯛꯀꯦ ꯊꯧꯔꯥꯡꯕꯕꯨ ꯊꯥꯖꯃꯥꯟꯕꯤꯅ ꯃꯥꯡ ꯊꯥꯅ ꯊꯣꯛꯈꯤꯔꯝꯃꯤ ꯊꯥꯖꯃꯥꯟꯕꯤ ꯃꯁꯥ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯍꯥꯏ
ꯏꯃꯥ ꯌꯥꯅꯤ ꯑꯩ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯅꯤꯡꯗ ꯆꯥꯏꯔꯤꯕ ꯈꯔꯗꯣ ꯍꯥꯟꯅ ꯂꯣꯏꯁꯤꯜꯂꯨꯕꯅꯦ ꯏꯃꯥ ꯍꯣꯏꯅꯦꯍꯦ ꯈꯨꯝꯃꯣ ꯅꯆꯤꯜꯗꯣ ꯅꯪꯗꯤ ꯅꯄꯥꯝ ꯆꯨꯗꯠꯅꯕꯗꯨꯅ ꯑꯍꯜ ꯂꯃꯟꯗ ꯅꯆꯤꯟ ꯈꯨꯝꯂꯨꯆꯣ ꯍꯥꯏꯅ ꯊꯥꯔꯛꯄꯅꯤꯅ ꯏꯃꯥ ꯀꯥꯏꯅ ꯀꯧꯕꯤꯔꯛꯀꯅꯨ ꯑꯩꯅ ꯅꯪꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇ ꯄꯣꯛꯈꯤꯕꯒꯦ ꯅꯪꯅ ꯑꯩꯕꯨ ꯏꯃꯥ ꯀꯥꯏꯅ ꯀꯧꯕꯤꯔꯤꯕꯗꯨꯕꯣ ꯍꯥ ꯍꯩ ꯁꯛꯇꯥ ꯊꯤ ꯂꯥꯏꯔ ꯆꯨꯗꯠꯅꯕꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯤꯁꯤꯗꯤ ꯍꯥꯏꯔꯝꯂꯒ ꯄꯔꯄꯞ ꯆꯪꯈꯤꯕ ꯎꯕꯗ ꯊꯥꯕꯂꯩ ꯃꯅꯥꯎꯅꯨꯄꯤ ꯑꯗꯨꯕꯨ ꯅꯨꯡꯉꯥꯏꯇ ꯌꯦꯡꯗꯨꯅ ꯃꯇꯝ ꯋꯥꯈꯟꯗ ꯈꯜꯂꯤ ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯅ ꯎꯔꯤꯕ ꯇꯥꯔꯤꯕ ꯑꯁꯤꯕꯣ ꯊꯥꯖꯃꯥꯟꯕꯤ ꯅꯪꯁꯨ ꯌꯨꯝ ꯑꯃꯒꯤ ꯅꯤꯡꯉꯣꯜꯅꯤꯀꯣ ꯑꯩꯅ ꯏꯄꯥꯝ ꯂꯝꯗꯝ ꯊꯥꯗꯣꯛꯂꯝꯕꯒꯨꯝ ꯅꯪꯁꯨ ꯅꯪꯒꯤ ꯅꯄꯥꯝ ꯂꯝꯗꯝ ꯇꯨꯡꯑꯣꯏꯅꯔꯝꯂꯕꯤ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯅꯤ ꯅꯪꯕꯨ ꯑꯁꯨꯛ ꯍꯟꯊꯅ ꯃꯤꯅꯥꯏ ꯅꯩꯊꯥꯡꯒꯨꯝ ꯇꯥꯊꯤꯅ ꯇꯧꯔꯤꯕꯁꯦ ꯅꯪꯒꯤ ꯅꯆꯦ ꯑꯃ ꯑꯣꯏꯅ ꯑꯩꯅ ꯏꯃꯥꯕꯨ ꯋꯥꯈꯜ ꯇꯥꯍꯟꯒꯅꯤ ꯊꯥꯖꯃꯥꯟꯕꯤ ꯅꯪ ꯋꯥꯔꯒꯅꯨ ꯍꯧꯖꯤꯛꯇꯤ ꯅꯆꯦ ꯑꯩ ꯂꯥꯛꯂꯦ ꯅꯪꯕꯨ ꯑꯃꯨꯛ ꯋꯥꯍꯜꯂꯔꯣꯏ ꯑꯁꯤ ꯈꯟꯗꯨꯅ ꯊꯥꯕꯂꯩꯁꯨ ꯃꯥꯒꯤ ꯀꯥꯗ ꯇꯨꯃꯤꯟꯅ ꯆꯪꯈꯤꯔꯝꯃꯤ ꯅꯣꯡꯃ ꯑꯁꯤꯅ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯥꯕꯂꯩ ꯆꯐꯨ ꯑꯃꯨꯕ ꯀꯣꯜ ꯂꯨꯈꯥꯛ ꯀꯌꯥ ꯐꯦꯡꯂꯤꯕꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯀꯧꯔꯛꯏ ꯊꯥꯖꯃꯥꯟꯕꯤ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯆꯐꯨ ꯑꯃꯨꯕꯗꯣ ꯊꯝꯂꯝꯃꯣ ꯀꯣꯟꯅ ꯏꯆꯦꯒ ꯄꯨꯟꯅ ꯐꯦꯡꯃꯤꯟꯅꯁꯦ ꯂꯥꯛꯑꯣ ꯏꯆꯦ ꯀꯔꯤ ꯍꯥꯏꯕꯤꯒꯗꯕꯅꯣ ꯆꯐꯨꯁꯦ ꯐꯦꯡꯕ ꯂꯣꯏꯁꯤꯜꯂꯝꯈꯤꯒे ꯑꯗꯨꯒ ꯅꯅꯥꯎ ꯂꯥꯛꯆꯔꯒꯦ ꯍꯩꯃꯥ ꯁꯦ ꯆꯐꯨꯁꯦ ꯑꯃꯨꯛꯇ ꯊꯝꯈꯣꯕ ꯏꯆꯦꯒ ꯀꯣꯟꯅ ꯐꯦꯡꯁꯦ ꯍꯥꯏꯔꯒ ꯂꯥꯛꯑꯣꯕ ꯏꯆꯦ ꯋꯥ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯄꯨꯁꯤꯜꯂꯛꯂꯒ ꯊꯥꯔꯤꯕ ꯐꯛ ꯑꯗꯨꯗ ꯐꯝꯍꯜꯂꯤ ꯁꯦ ꯁꯤꯗ ꯐꯝꯃꯨꯁꯦ ꯇꯨ ꯌꯦꯡꯉꯣ ꯁꯤꯒꯤ ꯂꯤꯛ ꯃꯆꯥ ꯑꯍꯨꯝꯁꯦ ꯁꯤꯗꯒꯤ ꯅꯪꯅ ꯄꯥꯝꯕ ꯑꯃ ꯈꯜꯂꯣ ꯀꯩꯒꯤꯅꯣ ꯏꯆꯦ ꯀꯩꯒꯤ ꯂꯤꯛꯅꯣ ꯊꯥꯖ ꯏꯆꯦꯗꯤ ꯌꯨꯝꯗ ꯑꯇꯣꯜ ꯑꯇꯥ ꯑꯣꯏꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯈꯥ ꯊꯥꯕ ꯏꯅꯥꯎ ꯑꯃꯠꯇꯁꯨ ꯂꯩꯔꯛꯇꯦ ꯏꯅꯥꯎ ꯀꯧꯒꯦ ꯐꯪꯂꯛꯇꯦ ꯑꯗꯨꯅ ꯏꯆꯦꯅ ꯅꯪꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕꯤ ꯏꯅꯥꯎꯒꯨꯝꯅ ꯈꯜꯂꯤ ꯅꯪꯅ ꯉꯛꯁꯝ ꯏꯍꯥꯡ ꯍꯥꯡ ꯅꯅꯥꯗ ꯁꯅꯥ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯟꯗꯕꯗꯣ ꯏꯆꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯁꯅꯥꯁꯦ ꯅꯪꯕꯨ ꯏꯆꯦꯅ ꯏꯅꯥꯎꯃꯛꯅꯤ ꯈꯟꯅ ꯄꯤꯕꯅꯦ ꯅꯪ ꯏꯆꯦꯕꯨ ꯂꯥꯟꯅ ꯈꯟꯒꯅꯨꯀꯣ ꯏꯆꯦ ꯌꯥꯔꯅꯤꯗ ꯏꯆꯦꯅ ꯑꯩꯕꯨ ꯅꯅꯥꯎꯃꯛꯅꯤ ꯈꯟꯕꯤꯕ ꯑꯗꯨꯅ ꯑꯩꯒꯤꯗꯤ ꯄꯦꯟꯖꯕ ꯑꯣꯏꯖꯔꯒꯦ ꯁꯅꯥꯁꯦ ꯏꯆꯦ ꯁꯨꯝ ꯊꯝꯖꯟꯕꯤꯌꯨ ꯑꯩ ꯂꯧꯔꯣꯏꯗ ꯏꯆꯦ ꯊꯥꯖ ꯅꯪꯕꯨ ꯑꯩꯁꯦ ꯄꯣꯛꯃꯤꯟꯅꯕ ꯅꯆꯦ ꯅꯠꯇꯦ ꯈꯟꯅ ꯑꯩꯒꯤ ꯋꯥ ꯍꯤꯛꯇꯣꯛꯂꯤꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯠꯇꯤꯌꯦ ꯏꯆꯦ ꯏꯆꯦꯗ ꯁꯨꯝ ꯊꯝꯖꯤꯜꯂꯣꯕ ꯑꯩꯅ ꯁꯤꯅꯤꯡꯕ ꯃꯇꯝꯗ ꯏꯆꯦꯗꯒꯤ ꯂꯧꯔꯒ ꯁꯤꯔꯒ ꯂꯣꯏꯔꯦ ꯃꯁꯤꯒꯤ ꯑꯉꯥꯡꯁꯦ ꯅꯝꯗꯅ ꯍꯦꯛ ꯄꯤꯗ꯭ꯔꯤꯈꯩ ꯌꯥꯗꯕꯅꯤ ꯅꯪꯗꯤ ꯁꯦ ꯁꯅꯥꯒꯁꯦ ꯏꯆꯦ ꯆꯤꯟꯕꯤꯒꯦꯁꯦ ꯂꯤꯛꯁꯤꯁꯨꯅꯦ ꯁꯤꯗꯕꯒ ꯌꯥꯔꯣꯏ ꯅꯪꯒꯤꯅꯤ ꯈꯟꯅ ꯑꯩꯅ ꯁꯥꯔꯒ ꯄꯨꯔꯛꯂꯒ ꯀꯔꯤꯒꯤ ꯁꯤꯗꯕꯒ ꯌꯥꯔꯣꯏꯀꯣ ꯁꯦ ꯁꯤ ꯑꯣꯏꯔꯕꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯦꯗꯅ ꯁꯦ ꯏꯆꯦ ꯑꯩꯕꯨ ꯌꯥꯔꯦ ꯋꯥ ꯃꯈꯥ ꯇꯥꯒꯅꯨ ꯁꯅꯥꯂꯤꯛꯁꯦ ꯍꯦꯛ ꯂꯧꯊꯣꯛꯂꯝꯕꯗ ꯅꯪꯅꯦ ꯑꯩꯉꯣꯟꯗ ꯏꯆꯦ ꯀꯥꯏꯅ ꯑꯃꯠꯇ ꯀꯧꯔꯛꯀꯅꯨ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯃꯤ ꯑꯩꯅ ꯅꯨꯡꯁꯤꯗꯅ ꯄꯤꯔꯒ ꯃꯥꯅ ꯂꯧꯔꯣꯏ ꯀꯥꯏꯅ ꯏꯆꯦ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯏꯆꯝꯁꯨ ꯆꯝꯃꯤ ꯏꯆꯦꯅ ꯑꯁꯨꯛ ꯊꯃꯣꯏ ꯆꯥꯎꯔꯝꯒꯅꯤ ꯍꯥꯏꯕ ꯑꯩꯗꯤ ꯈꯜꯂꯨꯗꯦ ꯑꯩꯁꯨ ꯏꯆꯦꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯏꯆꯦꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ ꯃꯇꯝ ꯈꯨꯗꯤꯡꯗ ꯏꯆꯤꯜ ꯏꯅꯥꯎ ꯑꯁꯨꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯁꯤꯀꯣ ꯏꯆꯦ ꯁꯤꯗꯩꯗꯤ ꯑꯩꯈꯣꯏ ꯑꯅꯤ ꯆꯪꯗꯅ ꯌꯨꯝ ꯑꯁꯦ ꯄꯨꯃꯤꯟꯅꯔꯗꯧꯅꯤ ꯏꯅꯥꯎ ꯑꯁꯨꯝꯅ ꯃꯧ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯁꯣꯝꯗꯅ ꯇꯣꯝꯕꯤ ꯃꯆꯥ ꯊꯥꯖꯃꯥꯟꯕꯤꯅ ꯆꯐꯨ ꯐꯦꯡꯂꯝꯗꯕ ꯎꯕꯗ ꯃꯥꯒꯤ ꯍꯧꯅꯕꯤ ꯀꯟꯅ ꯍꯦꯛꯇ ꯂꯥꯎꯔꯛꯂꯝꯃꯤ ꯍꯣ ꯏꯕꯦꯝꯃ ꯃꯍꯥꯔꯥꯅꯤ ꯅꯠꯇꯦ ꯆꯐꯨꯁꯦ ꯐꯦꯡꯂꯝꯃꯨ ꯍꯥꯏꯔꯝꯕꯗꯨꯕꯨ ꯅꯪꯉꯣꯟꯗ ꯅꯠꯇꯕ꯭ꯔꯣ ꯀꯅꯥ ꯂꯥꯛꯂꯒ ꯐꯦꯡꯅꯕ ꯊꯝꯂꯝꯂꯤꯕꯅꯣ ꯃꯤꯅꯥꯏꯅ ꯅꯊꯧ ꯈꯪꯗ꯭ꯔꯕꯗꯤ ꯆꯩ ꯆꯥꯖꯒꯦ ꯇꯅꯤ ꯉꯁꯤꯗꯤ ꯃꯧ ꯊꯤꯛ ꯇꯧꯒꯦꯗꯣ ꯈꯪꯒꯅꯤꯗꯣ ꯉꯁꯤꯗꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯇꯥꯕꯗ ꯊꯥꯖꯃꯥꯟꯕꯤ ꯄꯥꯈꯠꯂꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯤ ꯃꯁꯤꯗ ꯊꯥꯕꯂꯩꯅ ꯊꯥꯖꯃꯥꯟꯕꯤ ꯑꯗꯨꯕꯨ ꯈꯥꯝꯗꯨꯅ ꯍꯥꯏ ꯏꯅꯥꯎ ꯉꯥꯏꯈꯣ ꯏꯆꯦ ꯇꯧꯒꯦ ꯅꯪ ꯇꯨꯃꯤꯟꯅ ꯁꯤꯗ ꯂꯩꯔꯝꯃꯨ ꯍꯥꯏꯔꯒ ꯁꯠꯊꯣꯔꯛꯇꯨꯅ ꯈꯨꯝꯃꯤ ꯏꯃꯥ ꯌꯥꯅꯤ ꯑꯩ ꯐꯦꯡꯖꯒꯦ ꯏꯊꯧ ꯃꯁꯛꯁꯨ ꯈꯪꯖꯩ ꯊꯕꯛ ꯑꯃ ꯁꯣꯝꯗ ꯊꯥꯗꯣꯛꯄ ꯌꯥꯗ ꯇꯧꯕꯅꯤ ꯑꯗꯨ ꯀꯟꯅ ꯂꯥꯎꯕꯤꯗ꯭ꯔꯕꯁꯨ ꯌꯥꯅꯤ ꯑꯗꯨꯒ ꯏꯃꯥ ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯣ ꯑꯩ ꯌꯨꯝ ꯑꯁꯤꯒꯤ ꯃꯧꯅꯤ ꯃꯤꯅꯥꯏꯗꯤ ꯅꯠꯇꯦ ꯇꯣꯝꯕꯤ ꯃꯆꯥ ꯊꯥꯕꯂꯩꯅ ꯆꯐꯨ ꯑꯗꯨ ꯐꯦꯡꯈꯤꯕ ꯎꯕꯗ ꯈꯥꯝꯂꯛꯏ ꯍꯩꯃꯥ ꯏꯃꯥ ꯏꯕꯦꯝꯃ ꯑꯣꯟꯅꯔꯦ ꯏꯃꯥꯗꯤ ꯅꯪꯉꯣꯟꯗ ꯍꯥꯏꯕ ꯅꯠꯇꯤꯌꯦ ꯍꯧꯒꯠꯂꯣ ꯏꯃꯧꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯀ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯏꯃꯥ ꯍꯧꯖꯤꯛꯇ ꯏꯃꯥꯅ ꯃꯧ ꯍꯥꯏꯕꯤꯈ꯭ꯔꯤꯕ ꯑꯗꯨꯕꯨ ꯑꯩꯁꯨ ꯇꯥꯖꯍꯧꯏ ꯑꯩꯗꯤ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯠꯇꯕ꯭ꯔꯅꯦ ꯃꯥꯅꯦ ꯏꯃꯧꯕꯨ ꯀꯅꯥꯅ ꯃꯧ ꯅꯠꯇꯦ ꯍꯥꯏꯔꯤꯕꯅꯣ ꯃꯈ꯭ꯌꯥꯠꯇꯨ ꯁꯦꯠꯀꯦꯅꯦ ꯑꯗꯨꯗꯤ ꯏꯃꯥꯅ ꯆꯐꯨ ꯑꯁꯦ ꯐꯦꯡꯂꯝꯗꯦ ꯍꯥꯏꯕꯤꯔꯤꯕ ꯑꯗꯨꯅ ꯀꯅꯥꯕꯨꯅꯣ ꯑꯗꯨꯗꯤ ꯃꯧ ꯑꯇꯣꯝꯕꯤꯗꯅꯤ ꯀꯩꯅꯣ ꯏꯅꯥꯎꯁꯨ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯠꯇꯕ꯭ꯔꯅꯦ ꯏꯃꯥ ꯃꯥꯅꯦ ꯑꯗꯣ ꯃꯥꯗꯤ ꯃꯧꯗꯥ ꯑꯃꯅꯤ ꯑꯗꯨꯒꯤꯅꯦ ꯏꯅꯥꯎꯕꯨꯅ ꯃꯤꯅꯥꯏꯒꯨꯝꯅ ꯊꯝꯕꯤꯕ
ꯑꯩꯕꯨꯅ ꯊꯥꯛ ꯋꯥꯡꯅ ꯊꯝꯂꯤꯕ ꯑꯁꯤꯕꯨ ꯏꯃꯥꯁꯦ ꯑꯍꯜ ꯑꯃ ꯑꯣꯏꯕꯗ ꯑꯆꯥꯟ ꯃꯤꯔꯥꯟ ꯈꯥꯏꯕꯅꯤ ꯍꯥꯏꯕꯗ ꯍꯥꯏꯃꯟꯕ ꯊꯣꯛꯂꯔꯣꯏꯗ꯭ꯔꯥ ꯏꯃꯥ ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ ꯏꯃꯥ ꯃꯤꯒꯤ ꯃꯤ ꯆꯞ ꯃꯥꯟꯅꯩ ꯍꯌꯦꯡ ꯃꯈꯩ ꯏꯅꯥꯎꯗ ꯑꯗꯨꯝꯅ ꯍꯥꯏꯕꯤꯒꯅꯨ ꯏꯅꯥꯎꯗ ꯉꯥꯡꯕ ꯋꯥꯍꯩ ꯈꯣꯟꯐꯝ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯉꯥꯡꯕꯅꯤ ꯍꯥꯏꯅ ꯑꯩꯅꯁꯨ ꯂꯧꯖꯒꯅꯤ ꯌꯥꯔꯦ ꯏꯃꯥ ꯄꯣꯊꯥꯕꯤꯔꯨꯔꯣ ꯊꯕꯛꯁꯤꯡ ꯑꯁꯦ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯃꯗꯣꯝ ꯁꯣꯜꯍꯧꯏ ꯃꯇꯥ ꯑꯃꯅꯤꯅ ꯃꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅꯦ ꯁꯤꯕꯨ ꯑꯩꯅ ꯈꯜꯂꯨꯔꯤꯁꯤꯒ ꯑꯣꯟꯊꯣꯛꯅ ꯈꯦꯠꯅꯈ꯭ꯔꯦꯗ ꯑꯉꯛꯄ ꯄꯣꯛꯆꯕꯅꯤ ꯇꯣꯝꯕꯤ ꯃꯆꯥ ꯃꯥꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕꯤ ꯃꯃꯧꯒꯤ ꯄꯨꯛꯆꯦꯜ ꯆꯥꯎꯕ ꯃꯇꯧ ꯎꯔꯒ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯍꯧꯅ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯊꯥꯕꯂꯩꯅ ꯊꯕꯛ ꯑꯃꯠꯇ ꯁꯨꯍꯟꯈꯤꯗ꯭ꯔꯦ ꯇꯣꯝꯕꯤ ꯃꯆꯥꯗꯤ ꯈꯜꯂꯨꯕꯒ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯗꯨꯒ ꯇꯥꯏꯌꯣꯟꯅꯔꯛꯄ ꯑꯁꯤꯗ ꯃꯈꯣꯏꯗ ꯍꯦꯛ ꯊꯤꯠꯂꯄꯣꯠꯅꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯑꯌꯨꯛ ꯑꯉꯟꯕꯒꯤ ꯃꯇꯝꯗ ꯊꯥꯕꯂꯩ ꯑꯃꯗꯤ ꯊꯥꯖ ꯃꯥꯟꯕꯤ ꯐꯖꯕ ꯐꯤꯔꯣꯜ ꯁꯦꯠ ꯆꯥꯗꯨꯅ ꯃꯄꯥꯝ ꯆꯠꯀꯅꯤ ꯍꯥꯏꯅ ꯊꯣꯔꯛꯂꯝꯃꯤ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯂꯤꯕꯤ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯟꯗꯨꯅ ꯊꯥꯕꯂꯩꯅ ꯍꯥꯏ ꯏꯃꯥ ꯉꯁꯤꯗꯤ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯏꯄꯥꯝꯗ ꯆꯠꯂꯨꯒꯦ ꯄꯥꯕꯗꯁꯨ ꯍꯥꯏꯖꯔꯝꯂꯕꯅꯤ ꯏꯅꯥꯎꯁꯦ ꯃꯌꯨꯝ ꯍꯦꯛ ꯄꯥꯜꯂꯛꯄꯗꯒꯤ ꯃꯄꯥꯝ ꯆꯠꯄꯒ ꯐꯪꯂꯝꯗꯧ ꯃꯥꯟꯗꯦ ꯃꯥꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯄꯨꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯔꯨꯒꯦ ꯌꯨꯝꯒꯤ ꯆꯥꯛꯁꯤꯗꯤ ꯏꯃꯥꯅ ꯑꯗꯨꯝ ꯊꯣꯡꯕꯤꯍꯧꯔꯣ ꯀꯔꯤ ꯍꯥꯏꯕ ꯏꯃꯧ ꯏꯕꯦꯝꯃ ꯀꯩꯅꯣ ꯅꯄꯥꯝ ꯆꯠꯄꯕꯨ ꯅꯪ ꯅꯇꯣꯝꯇ ꯆꯠꯄ ꯌꯥꯗ꯭ꯔꯣ ꯀꯔꯤꯒꯤ ꯑꯃꯁꯦ ꯑꯃꯨꯛ ꯄꯨꯗꯧꯔꯤꯕ ꯄꯨꯈꯤꯅꯨ ꯃꯥꯗꯤ ꯌꯨꯝꯁꯤꯗ ꯑꯗꯨꯝ ꯃꯥꯏ ꯂꯩꯖꯍꯧꯁꯅꯤ ꯆꯠꯀꯗꯧꯕꯅꯦ ꯅꯪ ꯑꯗꯨꯝ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯑꯁ ꯃꯗꯨ ꯀꯌꯥ ꯅꯨꯡꯉꯥꯏꯔꯣꯏꯗ ꯏꯃꯥ ꯀꯩꯅꯣ ꯌꯨꯝꯒꯤ ꯃꯧꯁꯤꯕꯨ ꯏꯃꯥꯅ ꯃꯤꯅꯥꯏ ꯑꯣꯏꯅ ꯎꯕꯤꯔꯕ꯭ꯔꯣ ꯌꯨꯝꯒꯤ ꯃꯧ ꯃꯤꯅꯥꯏ ꯅꯠꯇꯦ ꯍꯥꯏꯔꯦꯗꯅ ꯑꯩꯅ ꯏꯃꯥꯁꯨ ꯅꯣꯡꯃ ꯐꯥꯗꯣꯛꯇꯤ ꯆꯥꯛ ꯊꯣꯡꯕ ꯌꯥꯏꯗ ꯏꯅꯥꯎꯁꯦ ꯃꯐꯤꯒ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯨꯔꯦ ꯍꯣꯡꯇꯣꯛꯄ ꯑꯃꯨꯛ ꯅꯨꯡꯉꯥꯏꯔꯔꯣই ꯍꯩꯃꯥ ꯈꯨꯝꯃꯦ ꯃꯆꯤꯜꯁꯤ ꯈꯨꯝꯃꯦ ꯁꯤꯃꯁꯨ ꯁꯅꯥꯇꯣꯄꯤ ꯏꯃꯧꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯑꯩꯗꯤ ꯅꯍꯥꯟꯈꯩ ꯈꯪꯗꯦ ꯈꯨꯝꯃꯦ ꯌꯥꯝ ꯎꯁꯤꯠꯇꯅ ꯃꯆꯤꯜꯁꯦ ꯊꯥꯖ ꯃꯥꯟꯕꯤ ꯃꯅꯦꯝꯒꯤ ꯃꯇꯧꯗ ꯀꯤꯖꯕꯁꯨ ꯐꯥꯎꯔꯤ ꯃꯃꯥꯏꯗꯤ ꯅꯣꯡꯈꯠꯇ ꯇꯞꯅ ꯍꯥꯏ ꯏꯆꯦ ꯌꯥꯔꯅꯤꯗ ꯑꯩ ꯂꯩꯍꯧꯔꯒꯦ ꯏꯆꯦ ꯑꯗꯨꯝ ꯆꯠꯄꯤꯔꯨꯔꯣ ꯅꯣꯡꯃ ꯃꯇꯪ ꯆꯥꯕꯗ ꯆꯠꯂꯁꯦ ꯏꯆꯦꯒꯤ ꯏꯄꯥꯝꯗ ꯑꯩ ꯐꯤ ꯍꯣꯡꯂꯨꯔꯒꯦ ꯊꯥꯕꯂꯩ ꯊꯥꯖ ꯃꯥꯟꯕꯤꯒꯤ ꯈꯨꯗꯥꯡ ꯄꯥꯏꯗꯨꯅ ꯈꯥꯝꯂꯒ ꯍꯥꯏ ꯀꯩꯅꯣ ꯅꯪ ꯃꯁꯨ ꯑꯣꯟꯊꯣꯛꯅ ꯄꯥꯡꯗꯦꯗ ꯏꯅꯥꯎ ꯑꯩꯒ ꯊꯕꯛ ꯆꯠꯅꯕ ꯍꯥꯏꯗꯅ ꯅꯐꯤ ꯁꯦꯠꯂꯕ ꯅꯪꯅ ꯀꯩꯒꯤ ꯑꯃꯨꯛ ꯐꯤ ꯍꯣꯡꯗꯣꯏꯅꯣ ꯌꯥꯔꯣꯏ ꯆꯠꯇꯕ ꯏꯕꯥꯅꯤ ꯆꯠꯇꯕ ꯌꯥꯗꯕꯅꯦ ꯏꯃꯥ ꯂꯩꯕꯤꯍꯧꯈꯣ ꯅꯃꯧ ꯆꯠꯆꯔꯨꯈꯤꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯠ ꯇꯥꯗ꯭ꯔꯤꯉꯩ ꯑꯗꯨꯝ ꯇꯞꯅ ꯍꯜꯂꯛꯂꯒꯦ ꯆꯠꯁꯤꯜꯂꯛꯑꯣ ꯏꯅꯥꯎ ꯍꯥꯏꯔꯝꯂꯒ ꯊꯥꯕꯂꯩ ꯊꯥꯖ ꯃꯥꯟꯕꯤꯕꯨ ꯆꯤꯡꯂꯒ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ ꯇꯣꯝꯕꯤ ꯃꯆꯥ ꯃꯊꯕꯥꯛꯀ ꯌꯩꯗꯨꯅ ꯌꯦꯡꯂꯒ ꯂꯩꯍꯧꯏ ꯍꯔꯤ ꯀꯌꯥꯗ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗ꯭ꯔꯤꯕ ꯃꯧꯅ ꯌꯦꯡꯉꯨꯅꯦ ꯃꯁꯦ ꯅꯍꯥꯟꯁꯨ ꯆꯐꯨ ꯑꯃꯨꯕꯗꯣ ꯃꯧ ꯑꯇꯣꯝꯕꯤ ꯑꯁꯤꯕꯨ ꯅꯝꯗꯅ ꯐꯦꯡꯍꯟꯗꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯨ ꯗꯤꯛꯂꯥ ꯑꯃ ꯌꯥꯎꯍꯟꯈꯤꯗ꯭ꯔꯦ ꯃꯥꯅ ꯌꯨꯝꯁꯦ ꯈꯨꯗꯣꯝꯕꯤꯗ ꯎꯡꯉꯦ ꯏꯁ ꯃꯁꯤ ꯇꯧꯕ ꯉꯝꯂꯛꯀꯗꯧꯔꯤ ꯑꯔꯦꯝꯕꯒꯤ ꯏꯃꯧ ꯑꯣꯏꯖꯒꯦ ꯍꯥꯏꯔꯨꯏꯗꯀꯣ ꯑꯩ ꯄ꯭ꯔꯥꯅꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯏꯗꯀꯣ ꯑꯁꯦꯡꯕ ꯑꯩꯅꯦ ꯆꯥꯛꯑꯦꯕ ꯑꯩ ꯍꯥꯏꯔꯒ ꯃꯈꯣꯡꯒꯗꯨ ꯐꯤꯔꯤꯡ ꯍꯦꯛ ꯆꯣꯡꯉꯤ ꯇꯣꯝꯕꯤ ꯃꯆꯥ ꯇꯥꯟꯖꯥ ꯑꯁꯤꯗ ꯄꯥꯔꯤꯇꯣꯟꯁꯨ ꯅꯣꯡꯃꯤ ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏ ꯍꯣ ꯀꯔꯤꯅꯣ ꯁ꯭ꯋꯥꯏꯁꯤꯕꯨ ꯀꯊꯤ ꯃꯅꯝ ꯅꯝꯃꯤꯗ ꯀꯅꯥꯒꯤ ꯌꯨꯝꯃꯩꯅ ꯆꯥꯛꯂꯖꯥꯅꯣ ꯇꯣꯝꯕꯤ ꯃꯆꯥ ꯋꯥꯗꯤ ꯍꯥꯏꯕ ꯉꯝꯗ ꯃꯆꯥꯗ ꯁꯥꯎꯅ ꯌꯦꯡꯂꯛꯏ ꯏꯃꯥꯗꯤ ꯃꯅꯝꯁꯦ ꯅꯝꯗ꯭ꯔꯣ ꯀꯩꯅꯣꯝꯃ ꯆꯥꯛꯄꯒꯤ ꯃꯅꯝꯁꯦ ꯅꯝꯗ꯭ꯔꯕ ꯍꯣ ꯆꯥꯛꯑꯦ ꯆꯥꯛꯏꯗꯣ ꯍꯣ ꯀꯥꯅꯝ ꯅꯝꯂꯤꯗꯣ ꯅꯃꯥ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄ꯭ꯔꯣꯛ ꯆꯥꯛꯄꯒꯤ ꯈꯪꯂꯕ꯭ꯔꯥ ꯅꯪ ꯑꯣ ꯑꯗꯨꯅ ꯑꯣꯏꯔꯝꯕ ꯇꯥꯏꯌꯦ ꯀꯥꯊꯤ ꯃꯅꯝꯁꯦ ꯍꯣ ꯏꯁꯤꯡ ꯍꯩꯖꯤꯟꯖꯔꯛꯎ ꯍꯥꯏꯕ꯭ꯔꯣ ꯏꯃꯥ ꯅꯆꯥ ꯀꯔꯤ ꯃꯇꯦꯡ ꯇꯧꯖꯔꯛꯎꯒꯦ ꯍꯩ ꯅꯪꯅꯦ ꯎꯁꯤꯠ ꯊꯑꯣꯏꯗꯕ ꯌꯥꯝ ꯇꯧꯅꯨꯀꯣ ꯅꯪꯉꯣꯟꯗ ꯑꯣꯏꯅ ꯂꯣꯏꯅ ꯇꯥꯏꯅꯔꯛꯁꯅꯤꯀꯣ ꯉꯁꯤ ꯆꯠꯂꯣ ꯆꯥꯛ ꯊꯣꯡꯂꯨꯁꯨ ꯆꯠꯂꯨ ꯃꯧ ꯑꯅꯤꯃꯛ ꯂꯩꯇ꯭ꯔꯤꯗꯅꯁꯦ ꯑꯩꯗꯤ ꯆꯥꯛꯀ ꯊꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯑꯩꯁꯦ ꯃꯣꯏꯒꯤ ꯃꯤꯅꯥꯏ ꯅꯠꯇꯦ ꯑꯗꯨꯗꯤ ꯏꯃꯥ ꯆꯥꯛꯇꯣ ꯑꯩꯅ ꯊꯣꯡꯂꯗꯤ ꯑꯩꯁꯦ ꯃꯤꯅꯥꯏ ꯇꯥꯗ꯭ꯔꯣ ꯉꯝꯃꯔꯣꯏ ꯑꯩꯁꯨ ꯃꯤꯅꯥꯏ ꯅꯠꯇꯦ ꯀꯩꯅꯣ ꯏꯃꯥ ꯀꯣꯛ ꯍꯦꯛ ꯊꯣꯡꯒꯠꯂꯨꯁꯨ ꯑꯣ ꯐꯔꯦ ꯊꯣꯡꯒꯦ ꯍꯅꯨꯕꯤ ꯑꯩꯅ ꯊꯣꯡꯒꯦ ꯆꯥꯛꯇꯣ ꯑꯗꯨꯒ ꯅꯣꯏ ꯍꯥꯎꯅ ꯆꯥꯎꯀꯣ ꯈꯪꯉꯤꯗꯅꯗꯣ ꯊꯨꯝ ꯆꯐꯨ ꯑꯃ ꯍꯩꯖꯤꯟꯒꯦꯕ ꯏꯟꯁꯥꯡꯗꯨꯗ ꯑꯁ ꯀꯔꯤꯅꯣ ꯏꯃꯥ ꯊꯨꯝ ꯆꯥꯎꯕꯤ ꯍꯧꯕ ꯇꯥꯔꯦ ꯌꯥꯔꯦ ꯊꯨꯝ ꯊꯥꯛꯂꯝꯗꯥꯏꯗ ꯑꯩ ꯂꯥꯛꯀꯦ ꯊꯨꯝꯗꯨꯗꯤ ꯑꯩ ꯊꯥꯛꯄꯤꯔꯒꯦ ꯑꯗꯣ ꯑꯩꯁꯨ ꯇꯥꯆꯧꯁꯨ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯆꯥꯛꯇꯣ ꯁꯠ ꯑꯝꯇ ꯂꯣꯏꯁꯤꯟꯕꯤꯔꯝꯃꯨꯀꯣ ꯂꯣꯏꯁꯤꯟꯒꯦ ꯉꯁꯤꯗꯤ ꯋꯥꯁꯨ ꯂꯣꯏꯁꯤꯟꯒꯦ ꯅꯍꯥꯟꯗ ꯂꯥꯛꯄꯤ ꯑꯁꯦ ꯄꯔꯥ ꯇꯝꯕꯤꯒꯦ ꯉꯁꯤꯗꯤ ꯋꯥ ꯑꯀꯟꯕ ꯊꯥꯗ꯭ꯔꯕꯗꯤ ꯃꯥꯅ ꯑꯩꯕꯨ ꯌꯥꯝꯅ ꯎꯁꯤꯠꯂꯣꯏꯗꯧꯔꯤ ꯉꯁꯤꯅꯦ ꯑꯅꯤꯗꯣ ꯍꯟꯗ ꯍꯜꯂꯛꯈꯤꯁꯅꯨ ꯇꯣꯝꯕꯤ ꯃꯆꯥ ꯑꯩꯗꯤ ꯈꯪꯍꯟꯒꯦ ꯍꯦ ꯃꯤ ꯎꯁꯤꯠꯇꯕ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯂꯥꯟ ꯇꯧꯕ꯭ꯔꯥ ꯂꯥꯟ ꯂꯣꯏꯕ꯭ꯔꯥ ꯑꯃꯗꯤ ꯁꯣꯏꯗ꯭ꯔꯦ ꯇꯣꯝꯕꯤ ꯃꯆꯥꯅ ꯄꯥꯝꯖꯕꯗꯤ ꯃꯃꯧ ꯑꯍꯜ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ
ꯊꯥꯖꯃꯥꯟꯕꯤꯕꯨ ꯌꯨꯝ ꯑꯗꯨꯗ ꯊꯕꯛ ꯁꯨꯍꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯋꯥꯈꯜꯒꯤ ꯇꯥꯌꯣꯟꯅꯕꯗ ꯊꯥꯕꯂꯩꯅ ꯊꯥꯖꯃꯥꯟꯕꯤꯕꯨ ꯃꯅꯥꯎꯒꯨꯝꯅ ꯈꯟꯈꯤꯕꯅ ꯃꯃꯧ ꯑꯍꯟꯕꯨꯁꯨ ꯃꯤꯅꯨꯡꯁꯤ ꯋꯥꯠꯄ ꯍꯧꯔꯛꯂꯦ ꯄꯥꯝꯖꯕꯤ ꯃꯃꯧꯕꯨ ꯄꯔꯥ ꯇꯝꯕꯤꯔꯒꯦ ꯆꯞ ꯌꯨꯡꯅ ꯈꯟꯈ꯭ꯔꯕꯣꯏ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯈ꯭ꯋꯥꯡꯒꯗꯨ ꯃꯦꯠꯇꯨꯅ ꯃꯃꯧ ꯑꯅꯤ ꯍꯜꯂꯛꯄ ꯉꯥꯏꯔꯤ ꯇꯣꯝꯕꯤ ꯃꯆꯥ ꯊꯥꯕꯂꯩ ꯊꯥꯖꯃꯥꯟꯕꯤ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯃꯤꯠꯅ ꯂꯣꯡꯊꯔꯛꯂꯕ ꯃꯇꯝ ꯑꯗꯨꯗ ꯅꯣꯛ ꯅꯣꯛꯇꯨꯅ ꯊꯣꯡꯒꯥꯜꯗꯒꯤ ꯆꯪꯂꯛꯂꯝꯃꯤ ꯃꯃꯧ ꯑꯅꯤ ꯍꯜꯂꯛꯄ ꯎꯕꯗ ꯇꯣꯝꯕꯤ ꯃꯆꯥ ꯃꯥꯒꯤ ꯏꯁꯧ ꯂꯥꯡꯕꯤ ꯃꯇꯧ ꯄꯨꯊꯣꯛꯇꯨꯅ ꯆꯩꯊꯔꯛꯏ ꯍꯩ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯒ ꯅꯄꯥꯝꯗꯒꯤ ꯀꯅꯥꯅ ꯑꯗꯨꯃꯥꯏꯅ ꯍꯟꯅꯔꯛꯀꯦ ꯍꯩꯇꯧ ꯉꯝꯕꯤ ꯃꯧ ꯑꯍꯜ ꯅꯪꯃꯁꯨ ꯑꯩꯅ ꯋꯥꯁꯦ ꯉꯥꯡꯂꯣꯏꯅ ꯉꯥꯡꯗꯕꯅꯤ ꯅꯌꯨꯝꯗ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯗꯅ ꯂꯩꯔꯛꯄꯗꯣ ꯑꯩꯒꯤ ꯌꯨꯝ ꯑꯁꯤꯗꯗꯤ ꯌꯥꯔꯣꯏ ꯈꯪꯂꯕ꯭ꯔꯥ ꯋꯥꯍꯩ ꯑꯁꯤꯗꯕꯨ ꯉꯥꯏꯔꯤꯕꯤ ꯊꯥꯕꯂꯩꯅꯤ ꯃꯃꯥꯏ ꯐꯠ ꯂꯩꯊꯣꯛꯇꯨꯅ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯅꯦꯝꯒꯤ ꯋꯥꯗꯨ ꯇꯥꯞꯑꯣꯛꯇꯨꯅ ꯈꯨꯝꯂꯛꯏ ꯊꯛꯁꯤ ꯈꯥꯁꯤ ꯌꯥꯎꯗꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯅꯤꯡꯉꯣꯜ ꯑꯩꯕꯨ ꯅꯣꯏꯒꯤ ꯅꯌꯨꯝ ꯑꯁꯤꯗ ꯂꯩꯖꯒꯦ ꯂꯥꯛꯈꯤꯕ꯭ꯔꯅꯤ ꯏꯃꯥ ꯅꯁꯥꯅ ꯏꯌꯨꯝ ꯃꯥꯡꯒꯣꯜ ꯀꯥꯔꯛꯇꯨꯅ ꯑꯩꯕꯨ ꯅꯃꯧ ꯑꯣꯏꯖꯒꯦ ꯅꯤꯔꯕ ꯑꯣꯏꯔꯤꯅꯤꯗ ꯏꯃꯥꯕꯨ ꯑꯀꯥꯎ ꯄꯔꯩ ꯆꯟꯕꯒꯤ ꯂꯩꯅꯥ ꯂꯥꯌꯣꯡꯒ ꯂꯩꯕꯤꯕ꯭ꯔꯣ ꯑꯩꯗꯤ ꯍꯥꯟꯅ ꯈꯪꯗꯦ ꯀꯔꯤ ꯃꯆꯤꯜ ꯑꯁꯤ ꯌꯦꯡꯉꯨꯅꯦ ꯃꯆꯤꯜ ꯑꯁꯤ ꯌꯥꯝꯅ ꯉꯝꯃꯦ ꯑꯩꯕꯨ ꯑꯔꯦꯝꯕꯒꯤ ꯃꯥꯒꯤ ꯁꯅꯥꯗꯣ ꯆꯣꯛꯄꯤꯗꯀꯣ ꯑꯩ ꯑꯁꯦꯡꯕ ꯍꯅꯨꯕꯤ ꯑꯩꯕꯨ ꯌꯨꯝꯒꯤ ꯊꯕꯛ ꯀꯣꯛ ꯊꯣꯡꯉꯁꯦ ꯁꯨꯔꯣ ꯍꯥꯏꯗꯅ ꯅꯝꯁꯤꯜꯂꯝꯂꯒ ꯅꯣꯏꯅ ꯅꯄꯥꯝꯗꯨꯗ ꯊꯛ ꯆꯥꯗꯅ ꯆꯠꯈꯤꯕ ꯅꯠꯇ꯭ꯔꯣ ꯃꯁꯤꯗꯕꯨ ꯑꯩꯅ ꯀꯔꯤꯒꯤ ꯁꯥꯎꯔꯣꯏꯗꯧꯔꯤꯕꯅꯣꯕ ꯏꯃꯥꯗꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯊꯕꯛ ꯇꯧ ꯍꯥꯏꯈ꯭ꯔꯕꯒꯦ ꯏꯃꯥꯅ ꯑꯗꯨꯛ ꯊꯃꯣꯏ ꯆꯥꯛꯅ ꯈꯣꯟ ꯀꯟꯅ ꯀꯟꯅ ꯉꯥꯡꯂꯤꯕ ꯑꯗꯨꯕꯨ ꯁꯨꯞꯅꯇꯒꯤ ꯆꯥꯛ ꯆꯔꯥ ꯑꯃꯈꯛ ꯊꯣꯡꯕꯤꯌꯨ ꯍꯥꯏꯖꯔꯝꯕ ꯈꯛꯇ ꯑꯣꯏꯔꯝꯅꯤꯗ ꯆꯥꯛ ꯑꯗꯨ ꯊꯣꯡꯕꯗꯨꯕꯨ ꯑꯩꯒꯤ ꯏꯊꯧꯔꯣ ꯅꯣꯏ ꯌꯨꯝ ꯑꯁꯤꯒꯤ ꯃꯧ ꯅꯠꯇ꯭ꯔꯣ ꯅꯣꯏꯅ ꯊꯣꯡꯒꯗꯧꯕ ꯆꯥꯛꯇꯣ ꯈꯪꯂꯕ꯭ꯔꯥ ꯆꯥꯛꯇ ꯅꯠꯇꯦ ꯌꯨꯝ ꯑꯁꯤꯒꯤ ꯃꯀꯨꯞ ꯃꯇꯥ ꯊꯕꯛ ꯂꯣꯏꯅ ꯅꯣꯏꯅ ꯇꯧꯒꯗꯧꯕ ꯈꯪꯂꯕ꯭ꯔꯥ ꯏꯃꯥ ꯌꯨꯝ ꯑꯁꯤꯗ ꯊꯥꯕꯂꯩ ꯑꯩꯍꯥꯛꯁꯦ ꯏꯄꯨꯔꯣꯏꯕꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯒꯦ ꯅꯨꯡꯁꯤ ꯄꯟꯊꯨꯡ ꯌꯧꯒꯦ ꯏꯃꯨꯡ ꯑꯃ ꯂꯤꯡꯒꯦ ꯍꯥꯏꯅ ꯌꯨꯝꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯣꯏꯅ ꯂꯥꯛꯈꯤꯕꯅꯤ ꯃꯤꯅꯥꯏ ꯑꯣꯏꯒꯦ ꯍꯥꯏꯅ ꯂꯥꯛꯈꯤꯕ ꯅꯠꯇꯦ ꯃꯁꯦ ꯑꯩ ꯏꯇꯣꯝꯇꯒꯤ ꯋꯥꯐꯝꯁꯨ ꯅꯠꯇꯦ ꯅꯤꯡꯉꯣꯜ ꯄꯨꯝꯅꯃꯛꯀꯤꯅꯤ ꯍꯩ ꯆꯤꯜꯍꯩꯕꯤ ꯌꯨꯝꯒꯤ ꯃꯧ ꯍꯥꯏꯁꯤꯗꯤꯅꯦ ꯊꯕꯛ ꯁꯨꯅꯕ ꯈꯪꯂꯕ꯭ꯔꯥ ꯅꯪꯕꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤ ꯍꯥꯏꯗꯅ ꯊꯕꯛꯀꯁꯦ ꯁꯨꯍꯜꯂꯣꯏ ꯑꯃ ꯂꯥꯏꯔꯁꯨ ꯗꯅꯕꯤ ꯑꯁꯤꯗ ꯁꯨꯍꯟꯒꯦ ꯈꯟꯕꯅꯤ ꯑꯗꯨꯒ ꯅꯪꯁꯨ ꯅꯒꯨꯟ ꯈꯪꯂꯦ ꯈꯪꯅꯤ ꯅꯪꯁꯨ ꯉꯁꯤꯗꯒꯤ ꯑꯩꯅ ꯑꯣꯠꯈꯥꯏꯕ ꯇꯥꯔꯦꯗꯅ ꯏꯃꯥꯕꯨ ꯊꯥꯏꯅ ꯏꯃꯥꯒꯤ ꯏꯅꯦꯝꯄꯣꯛꯇꯨꯅ ꯑꯣꯠꯈꯥꯏꯔꯛꯏ ꯍꯥꯏꯅ ꯅꯃꯧ ꯑꯩꯈꯣꯏꯗ ꯊꯥꯡꯊꯒꯦ ꯈꯟꯕꯤꯅꯣ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯑꯩꯈꯣꯏꯕꯨ ꯅꯆꯥ ꯅꯤꯡꯉꯣꯜꯒꯨꯝꯅ ꯅꯨꯡꯁꯤꯕ ꯉꯝꯗ꯭ꯔꯕꯗꯤ ꯏꯃꯥꯒꯤꯁꯨ ꯏꯆꯥ ꯅꯤꯡꯉꯣꯜ ꯂꯩ ꯍꯥꯏꯕ ꯀꯧꯕꯤꯒꯅꯨ ꯃꯥꯕꯨꯁꯨ ꯃꯥꯒꯤ ꯃꯅꯦꯝꯅ ꯑꯣꯠꯄꯤꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯏꯃꯥ ꯃꯁꯤꯃꯁꯨ ꯈꯪꯕꯤꯌꯨ ꯂꯨꯈꯥꯛ ꯆꯥꯕ ꯌꯨꯝꯕꯨꯔꯦꯝꯕꯤꯅ ꯈꯨꯜꯂꯤꯡꯕ ꯈꯨꯟꯅꯥꯏ ꯃꯤꯈꯥ ꯄꯣꯟꯕꯅꯤ ꯌꯨꯝꯒꯤ ꯃꯧ ꯃꯤꯅꯥꯏ ꯅꯠꯇꯦ ꯑꯋꯣꯡ ꯑꯋꯣꯟ ꯌꯥꯝꯕ ꯃꯧꯅ ꯃꯅꯦꯝ ꯃꯀꯨ ꯎꯁꯤꯠꯇꯦ ꯁꯅꯥꯒꯤ ꯃꯣꯝꯄꯥꯛꯇ ꯇꯨꯝꯕꯤ ꯅꯃꯧ ꯄꯥꯝꯂꯕꯗꯤ ꯃꯅꯦꯝ ꯃꯤꯅꯥꯏ ꯑꯣꯏꯅꯕ ꯁꯦꯝ ꯁꯥꯏ ꯀꯧꯕꯤꯒꯅꯨ ꯏꯃꯥꯅ ꯃꯤꯅꯥꯏ ꯌꯥꯝꯅ ꯄꯥꯝꯂꯒꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯑꯋꯨꯟ ꯃꯤꯅꯥꯏ ꯑꯃ ꯊꯥꯔꯛꯑꯣ ꯍꯥꯏꯈꯤꯒꯦ ꯃꯗꯨꯗ ꯏꯃꯥꯅ ꯑꯣꯠꯄꯤꯅꯤꯡꯕ ꯑꯣꯠꯄꯤꯔꯣ ꯏꯅꯥꯎ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯏꯊꯧ ꯀꯥꯎꯖꯗꯦ ꯆꯥꯛ ꯊꯣꯡꯖꯔꯨꯈꯤꯒꯦ ꯏꯃꯥꯅ ꯌꯥꯝꯅ ꯈꯠꯅꯕ ꯄꯥꯝꯕꯤꯔꯕꯁꯨ ꯍꯌꯦꯡ ꯈꯠꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯋꯥꯔꯦ ꯏꯃꯥ ꯂꯩꯕꯤꯍꯧꯈꯤꯗ꯭ꯔꯥ ꯏꯅꯥꯎ ꯆꯪꯉꯁꯤ ꯂꯥꯛꯑꯣ ꯃꯃꯧ ꯑꯍꯜꯒꯤ ꯋꯥꯍꯩ ꯀꯌꯥꯗ ꯇꯣꯝꯕꯤ ꯃꯆꯥ ꯃꯆꯜ ꯈꯨꯝꯕ ꯉꯝꯈꯤꯗ꯭ꯔꯦ ꯀꯔꯤ ꯍꯥꯏꯅꯤ ꯀꯥꯎꯈ꯭ꯔꯦ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ ꯈꯨꯗꯤꯡꯃꯛ ꯇꯥꯔꯤꯕ ꯇꯣꯝꯆꯧꯁꯨ ꯇꯞꯅ ꯊꯧꯔꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏ ꯃꯃꯥ ꯅꯪꯅ ꯅꯃꯧ ꯑꯇꯣꯝꯕꯤ ꯂꯥꯟꯖꯗ꯭ꯔꯕꯤ ꯊꯥꯖꯃꯥꯟꯕꯤꯕꯨ ꯉꯝꯃꯤ ꯍꯥꯏꯅ ꯋꯥ ꯉꯝꯅ ꯉꯥꯡꯈꯤꯕ ꯉꯁꯤꯗꯤ ꯅꯪꯕꯨ ꯉꯝꯕ ꯀꯅꯥ ꯑꯃ ꯑꯃꯨꯛ ꯂꯥꯛꯂꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯗꯧꯒꯦ ꯇꯣꯝꯕꯤ ꯑꯍꯜ ꯑꯣꯏꯔꯕ ꯅꯪ ꯑꯩꯗꯤ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯃꯔꯩꯔꯁꯤ ꯏꯁꯨ ꯄꯝꯗꯨꯅ ꯊꯃꯣꯏ ꯄꯦꯟꯊꯣꯛꯂꯁꯤ ꯃꯁꯤꯗ ꯅꯪꯅ ꯑꯗꯨꯛ ꯑꯍꯦꯟꯕ ꯄꯥꯝꯂꯨꯔꯤꯕ ꯑꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯏꯃꯧ ꯑꯇꯣꯝꯕꯤꯅ ꯅꯪꯒꯤ ꯃꯤꯅꯨꯡꯁꯤꯕꯗꯤ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯝꯒꯅꯤꯅꯦ ꯇꯣꯝꯕꯤ ꯃꯈꯣꯏ ꯃꯄꯥ ꯑꯩꯕꯨ ꯌꯥꯔꯦ ꯀꯔꯤꯁꯨ ꯈꯜꯂꯨꯔꯒꯅꯨ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅꯤ ꯂꯥꯟꯗꯕ ꯉꯝꯕꯕꯨ ꯀꯅꯥ ꯂꯩꯕꯒꯦꯅꯦ ꯅꯁꯥꯒꯤ ꯅꯔꯥꯜ ꯌꯥꯖꯔꯤꯕꯗꯣ ꯃꯗꯨꯅ ꯅꯪꯒꯤ ꯂꯪꯖꯕ ꯀꯣꯛꯂꯕꯅꯤ ꯅꯪꯗꯤ ꯅꯔꯥꯏꯕꯛ ꯐꯕꯤꯅꯤ ꯇꯣꯝꯕꯤ ꯅꯃꯧ ꯑꯅꯤꯃꯛ ꯃꯀꯨ ꯑꯣꯏꯅ ꯈꯪꯉꯤꯅꯦ ꯄꯨꯛꯆꯦꯜ ꯄꯤꯛꯄꯤ ꯏꯃꯧ ꯑꯃꯠꯇ ꯅꯠꯇꯦ ꯉꯁꯤꯗꯤ ꯉꯔꯥꯡꯇ ꯂꯥꯛꯄ ꯅꯃꯧ ꯑꯍꯟꯅ ꯅꯪꯕꯨ ꯄꯔꯥ ꯇꯝꯕꯤꯔꯔꯦꯗꯅ ꯑꯗꯣ ꯃꯈꯣꯏ ꯃꯄꯥ ꯏꯆꯥ ꯂꯩꯔꯥꯡ ꯇꯣꯝꯕꯤꯗꯨꯕꯨ ꯑꯩꯅ ꯏꯃꯧ ꯑꯣꯠꯄꯒꯨꯝ ꯃꯣꯏꯒꯤ ꯃꯅꯦꯝꯗꯨꯅꯒ ꯑꯣꯠꯄꯤꯔꯝꯒꯗ꯭ꯔꯣ ꯑꯁ ꯑꯩꯗꯤ ꯅꯍꯥꯟ ꯃꯈꯩ ꯈꯟꯕꯨ ꯈꯟꯖꯤꯜꯂꯨꯗꯦ ꯇꯧꯔꯤꯕꯁꯦ ꯅꯆꯥꯕꯨꯗꯤ ꯑꯋꯥꯐꯝꯗ ꯇꯥꯍꯟꯅꯤꯡꯗ꯭ꯔꯤꯕꯣꯏꯔꯦꯀꯣ ꯇꯣꯝꯕꯤ ꯃꯆꯥ ꯏꯕꯦꯝꯃ ꯏꯆꯥꯕꯨꯗꯤ ꯅꯨꯡꯁꯤꯗꯗꯤ ꯀꯩꯅꯣ ꯃꯣꯏ ꯃꯄꯥ ꯏꯃꯧ ꯑꯁꯤꯕꯨꯁꯨ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥꯗꯨꯅ ꯅꯨꯡꯁꯤꯔꯝꯒꯅꯤꯀꯣ ꯇꯣꯝꯕꯤ ꯍꯣꯏ ꯅꯨꯡꯁꯤꯔꯝꯒꯅꯤꯌꯦ ꯃꯣꯏ ꯃꯄꯥ ꯅꯪ ꯑꯗꯨꯕꯨꯗꯤ ꯈꯪꯕ꯭ꯔꯥ ꯑꯧ ꯈꯪꯉꯦ ꯑꯗꯨꯗꯤ ꯅꯪ ꯌꯨꯝꯒꯤ ꯃꯧ ꯃꯤꯅꯥꯏ ꯅꯠꯇꯦ ꯍꯥꯏꯈꯤꯕꯗꯨ ꯅꯃꯧ ꯅꯨꯄꯤ ꯑꯍꯜꯅ ꯑꯗꯨꯁꯨ ꯋꯥꯈꯜ ꯇꯥꯔꯝꯂꯅꯤ ꯑꯍꯣꯏ ꯃꯣꯏ ꯃꯄꯥ ꯈꯖꯤꯛ ꯇꯥꯔꯛꯂꯦ ꯍꯣ ꯁꯨ ꯈꯖꯤꯛꯇ ꯅꯠꯇꯦ ꯃꯄꯨꯡ ꯐꯥꯅ ꯇꯥꯕ ꯉꯝꯕ ꯑꯣꯏꯖꯔꯣ
ꯍꯥꯏꯅꯔꯤꯉꯩ ꯌꯥꯏꯐꯕ ꯕꯥꯔꯤꯇꯣꯟꯁꯨ ꯇꯥꯟꯖꯥ ꯑꯗꯨꯗ ꯁꯠꯊꯣꯔꯛꯇꯨꯅ ꯅꯣꯛꯃꯤ ꯄꯨꯟꯅ ꯍꯥꯏ ꯑꯣ ꯂꯩꯀꯥꯏ ꯑꯩꯈꯣꯏ ꯏꯃꯥ ꯋꯥꯈꯜ ꯇꯥꯔꯦ ꯑꯁꯨꯝꯅ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯕꯤ ꯇꯣꯝꯕꯤ ꯃꯆꯥ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯕꯤ ꯃꯃꯧ ꯑꯍꯜ ꯂꯥꯛꯄꯗꯒꯤ ꯋꯥꯈꯜ ꯇꯥꯔꯛꯇꯨꯅ ꯊꯥꯕꯂꯩꯅ ꯌꯦꯇꯨꯝ ꯑꯣꯏ ꯊꯥꯖ ꯃꯥꯟꯕꯤꯅ ꯂꯪꯂꯥ ꯑꯣꯏ ꯐꯤꯕꯥꯟ ꯑꯅꯤ ꯇꯥꯏꯁꯤꯟꯅꯗꯨꯅ ꯇꯣꯝꯆꯧꯒꯤ ꯏꯃꯨꯡꯗ ꯃꯤꯅꯨꯡꯁꯤꯒꯤ ꯏꯔꯤꯛ ꯈꯤꯛꯂꯛꯈꯤ